ꯃꯤꯡꯂꯦꯟꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯂꯣꯏꯅꯅ ꯌꯥꯏꯐ ꯃꯪꯒꯣꯜꯁꯨ ꯄꯤꯖꯔꯤ. ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤ ꯑꯅꯥꯕ ꯊꯣꯛꯀꯗꯧꯕ ꯐꯠꯇꯕ ꯗꯤꯌꯥꯕꯣꯜꯒꯤ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯀꯟꯕꯤꯕ ꯃꯄꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯣꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ. ꯉꯁꯤ ꯑꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯋꯦꯗꯔꯁꯤ ꯌꯥꯝ ꯐꯖꯩ. ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯗꯕ ꯃꯌꯥꯝ ꯀꯣ, ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯦ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯂꯧꯕꯨꯛꯇ ꯀꯨꯝꯊꯖꯔꯛꯄꯅꯤ. ꯃꯌꯥꯝꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ. ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯁꯤꯅꯔꯤꯁꯤ ꯌꯥꯝ ꯐꯖꯩ, ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯑꯩ ꯃꯌꯥꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯕ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄ ꯏꯁꯩꯁꯨ ꯑꯩ ꯁꯛꯆꯔꯛꯀꯦ. ꯋꯦꯗꯔꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯐꯖꯕ. ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯤꯅ ꯁꯤꯠꯄꯁꯤꯗ ꯂꯧꯁꯦ ꯎꯕꯁꯦ ꯅꯨꯡꯉꯥꯏ. ꯑꯩ ꯃꯌꯥꯝ ꯌꯦꯡꯕꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯥꯔ ꯍꯥꯏꯕ ꯑꯣꯖꯥꯁꯤꯅ ꯍꯦꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯍꯦꯜꯂꯣ ꯑꯣꯖꯥ, ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯑꯣꯖꯥꯗ ꯑꯩ ꯃꯪꯒꯣꯜ ꯄꯤꯖꯔꯤ. ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛꯆꯔꯛꯀꯦ. ꯒꯂꯇꯤꯌꯥ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯒꯂꯇꯤꯌꯥꯒꯤ ꯄꯟꯗꯨꯞ 2ꯒꯤ ꯄꯗ 10 ꯍꯧꯔꯒ ꯃꯌꯥꯝ ꯄꯗ 12 ꯄꯥꯊꯣꯛꯆꯔꯛꯀꯦ. ꯌꯦꯡꯕꯤꯌꯨ. ꯃꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏ. ꯒꯂꯇꯤꯌꯥ ꯄꯟꯗꯨꯞ 2ꯒꯤ ꯄꯗ 10 ꯑꯁꯦ ꯄꯥꯊꯣꯛꯆꯔꯒꯦ. ꯑꯩ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯀ꯭ꯔꯣꯁꯇ ꯁꯤꯃꯤꯟꯅꯔꯦ. ꯑꯗꯨꯒ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯑꯩꯅ ꯍꯤꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯅꯨꯡꯗ ꯍꯤꯡꯂꯤꯕꯅꯤ. ꯍꯧꯖꯤꯛ ꯍꯛꯆꯥꯡꯗ ꯍꯤꯡꯖꯔꯤꯕꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕ ꯑꯃꯁꯨꯡ ꯃꯁꯥꯃꯛꯄꯨ ꯑꯩꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯤꯔꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅꯅꯤ. ꯍꯥꯂꯦꯂꯨꯌꯥ, ꯑꯃꯦꯟ. ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ. ꯀꯌꯥ ꯇꯥꯊꯣꯏꯕ ꯑꯩ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯀ꯭ꯔꯣꯁꯇ ꯁꯤꯃꯤꯟꯅꯔꯦ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯞ ꯀꯣꯛꯄꯤꯈꯤꯕ, ꯌꯤꯁꯨꯅ ꯈꯥꯡꯈꯤꯕꯗꯣ ꯑꯩ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ. ꯃꯔꯝ ꯑꯗꯨꯅ ꯌꯤꯁꯨꯅ ꯁꯤꯈꯤꯕ, ꯃꯥꯅ ꯄꯥꯞ ꯀꯣꯛꯄꯤꯈꯤꯕꯗꯣ ꯑꯗꯣꯝꯒꯤꯗꯃꯛꯇꯅꯤ. ꯑꯃꯁꯨꯡ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯕ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯕꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯗꯦ. ꯑꯃꯨꯛ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯤ. ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯁꯨꯡ ꯑꯗꯣꯝꯅ ꯍꯤꯡꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯅꯠꯇꯦ, ꯃꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯍꯤꯡꯍꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯅꯨꯡꯗ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏ. ꯍꯥꯂꯦꯂꯨꯌꯥ. ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯅꯨꯡꯗ ꯍꯤꯡꯂꯤꯕꯅꯤ. ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯂꯤꯕꯅꯤ. ꯑꯗꯨꯒ ꯍꯛꯆꯥꯡꯗ ꯍꯤꯡꯖꯔꯤꯕꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕ ꯑꯃꯁꯨꯡ ꯃꯁꯥꯃꯛꯄꯨ ꯑꯩꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯤꯔꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅꯅꯤ. ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯣꯏꯅꯕꯤꯔꯦ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯍꯧꯖꯤꯛ ꯍꯤꯡꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ. ꯑꯃꯁꯨꯡ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯃꯨꯛ ꯂꯣꯝꯕ ナꯏꯗꯕ ꯁꯔꯒꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯖꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯊꯝꯕꯤꯒꯅꯤ. ꯑꯃꯦꯟ. ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯑꯥꯔ.ꯀꯦ. ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯣꯖꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯑꯃꯦꯟ. ꯑꯗꯨꯒ ꯂꯤꯡꯅꯨ ꯃꯥꯡꯇꯦ, ꯍꯦꯜꯂꯣ ꯑꯣꯖꯥ, ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯗꯨꯅ ꯏꯕꯤꯔꯛꯏ. ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯖꯥ. ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯑꯗꯨꯒ ꯂꯥꯟꯉꯝꯕ ꯅꯤꯉꯣꯝꯕꯝ, ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ. ꯑꯃꯦꯟ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯍꯤꯡꯒꯠꯄ ꯃꯆꯥꯁꯤꯡ, ꯁꯔꯒꯗ ꯂꯣꯝꯅꯥꯏꯗꯅ ꯍꯤꯡꯒꯗꯧꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯁꯤꯡ ꯉꯥꯛꯇꯅꯤ. ꯃꯌꯥꯝ, ꯑꯩ ꯏꯁꯩ ꯑꯃꯈꯛꯇꯪ, ꯒꯣꯁꯄꯦꯜ ꯏꯁꯩ ꯑꯃꯈꯛꯇꯪ ꯑꯩ ꯁꯛꯆꯔꯛꯀꯦ. ꯏꯁꯩꯁꯤ ꯑꯍꯥꯟꯕ ꯑꯩꯅ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩꯁꯦ ꯑꯩꯅ ꯊꯥꯕꯅꯤꯀꯣ ꯃꯌꯥꯝ. ꯑꯩꯅ ꯌꯨꯝꯗ ꯊꯥꯕꯗ ꯃꯌꯥꯝꯅ ꯌꯦꯡꯅꯕ ꯍꯥꯏꯇꯥꯏ. ꯏꯁꯩꯁꯦ ꯑꯩ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝ. ꯑꯗꯣꯝꯁꯨ ꯏꯁꯣꯔꯗꯒꯤ ꯕ꯭ꯂꯦꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯤꯌꯨ. ꯑꯩ ꯁꯛꯆꯔꯛꯀꯦ. ꯍꯌꯦꯡꯒꯤꯗꯃꯛ ꯋꯥꯔꯨꯅꯨ, ꯍꯌꯦꯡꯒꯤꯗꯃꯛ ꯋꯥꯔꯨꯅꯨ, ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ, ꯀꯅꯥꯅꯁꯨ ꯈꯪꯗꯦ. ꯍꯌꯦꯡꯒꯤꯗꯃꯛ ꯋꯥꯔꯨꯅꯨ,
ꯍꯌꯦꯡꯒꯤꯗꯃꯛ ꯋꯥꯔꯨꯅꯨ ꯇꯥꯏꯕꯪꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯗꯤ ईश्वरगी मचा नंग अईगिदी करीदा आवाज पलैगनी नंग अईगी थाजावा शोंजाबना इथन तवाजाबनी इथन तवाजाबनी हयेंगिदमक हयेंगिदमक वरुनु प्रभु जिशुबु फंगजाबशिना अईगी पुंसीगी अथोइबनी प्रभुगी अनिंगबा तौरादि नंग अईना करीशु अवात्पा लैरो करीशु अवात्पा लैरो हयेंगिदमक वरुनु हयेंगिदमक वरुनु हयेंग करी ओइनी कनानाशु खंगदे कनानाशु खंगदे हयेंगिदमक वरुनु हयेंगिदमक वरुनु हयेंगिदमक वरुनु हालेलुया आमेन इपा जिसु क्रिस्तना ताकपीबनी मैम हयेंगिदमक वागनु मरमदी अखोइना निंजरिबा जिसु क्रिस्ता महाकी मपालनी पुनमक मागी अनिंगबा याउद्रगदि उना अमा फाउ लेंगदुना लेबा ngamde हाय मैम हालेलुया मरम अदुना इपागी मचासिंग अखोइ हयेंगिदमकता अखोइ वागनु मरमदी अखोइना निंजरिबा अखोइबु हिंगनबिरिबा अखोइबु कनबिबा इपाना हयेंगिदमक अदुम अखोइगी फानबगिदमकता अखोइगी वाटकनबगिदमकता पिनबिरि थागचरी थागचरी चन्नाउसदी यीशु ख्रिस्ता महाकी नुंसीबसिदी चांगदमनिंगाई लेतबा मैम चांगदमनिंगाई लेतबा हाइबदो मागी नुंसीबा यीशु ख्रिस्तना वहाय अमा हाय मदुदी अखोइना थकनरिबा इसिंग असे अखोइना थकबा इसिंग असे खौरांगा मतदा अखोइ इसिंग थई अमसुंग इसिंगदो थकबा लोइख्रबा मतुंगदा अमु खौरांगे अदुबु यीशु ख्रिस्ता थाजखिबा यीशु ख्रिस्तादगी अहिंगबा इसिंगी इफुट थक्खिबा महाक अदो अमुक हना खौरांगलरोय मरमदि मथनता थोलकबा अहिंगबा इसिंगी इफुटने हालेलुया अखोइदा कदाइदा करी लेगे असिगी मतुंगददी खंगद्रे हाइबा अमत्ता लेररोय खंगमदबा पुनमक लोइना खंगहलानी मैम शिबा लोयरगा करी ओइगनी हाइबसे कनामतना हाइबा ngamde अदुबु जिसुना हाइबा ngami आमेन यीशु ख्रिस्त खक्तना हाइबी मा खक्तना हाइ मदुदी आइबु थाजबा तारगदी नंग लोम्बा नाइदबा सर्गदा चलगनी आइबु थाजबा अदुगा आइबु थाजबा हाइबसे कनानो मयाम क्रिश्चियन कौबदुरा नत्ते आइबु थाजबा आइगी याथंग इनबा आइगी वहाई ngakpa दुने आइगी वहाई ngakpa दुने यीशु ख्रिस्तना लोम्बा नाइदबा सर्गदा थंबिगदौरिबसे अखोइना ओल्ड टेस्टामेंट दा मयाम ओल्ड टेस्टामेंट गी मतमदा बाइबल सिदा ओल्ड टेस्टामेंट गी मतमदा अखोइना पारकपा मतमदा ओल्ड टेस्टामेंट दा वायन याथंगसे ngakpa ngamdeba ओल्ड टेस्टामेंट गी मतमदा वायन याथंगसे थुंगनबा ngamde मयाम वायन याथंग ईश्वरदगी पीरबा याथंगसे ओल्ड टेस्टामेंट दा थुंगनबा ngamde अमसुंग लान कया लान गी वहाई कया लान गी पावखोल कया मिशिमिना कया नसु थल्लेको ओल्ड टेस्टामेंट से मयाम अदुबु यीशु ख्रिस्ता न्यू टेस्टामेंट दा अनौबा वालेपनबदा इपाना अखोइदा फोंदोकपिरिबसे मयाम अखोइना हाइरिबा वायन याथंग अदो अखोइ कनामतना ngakpa ngamde मरमदि ईश्वरदगी पिरकपा वायन याथंगनी मरम अदुना अखोइना ngakpa ngamदबदो यीशु ख्रिस्ता थाजबगी मपालना यीशु ख्रिस्तगी याथंग ngakचबगी मरमना अखोइदा करी लाए मयाम पांगबिबदो लाए पांगबिबा हाइबदि करिनो थावाय सिंबा इपा हालेलुया थागचरिबा ईश्वर थावाय सिंबा सर्गगी ओइबा ईश्वरगी ओइबा थावायना अखोइगी पुंग लोइना बिदुना मयाम अखोइदा अचुंबा लंबिदा अखोइबु लमजिंबिरिबनी येंबियो यीशु ख्रिस्ता थाजबसे असुक्की मतिक पांगल कनबा मयाम असुक्की मतिक खुद अनी तिंथोक्तुना इनने अखोइबु कनबिगे
ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯁꯤꯈꯤꯕꯗꯣ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯑꯃꯨꯛ ꯁꯤꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯂꯤ ꯍꯜꯂꯦꯂꯨꯌꯥ hinggalawa matungda mayam Isu Krista numi nifuni taibang panbada leibiramlaga changna sargada kaki aduga Isu Krista na hinggalawa matungda haibu haise chatlu taibang panbagi mafam punamakta amasung taibang mi pum khudingmakta afaba wa pau satu thajraba makhoi dubu kanbigani thajadaba dubu aranba tahangani khudam sing asi thajaba mi singda loinagani mekhoina aigi mingda bhut sing tantokani mekhoina anauba lon sing ngangani mekhoina lin sing paikhatkani mekhoina hu thaklabasu maduna mekhoina karisu amangba thogaloi mekhoina anaba singi mathakta khut thambada fagani amen hallelujah haiba ipagi wahai asia sukki matik pangal kanba maramna mayam Isu Krista gi mingda khut thamba matamda anabada fakiba mayam ama yaukre praise the lord muslim thagachari mayam aduga mayam da yamna aluba wahai amakak ai phungdok serake mayam mekhoina mapa machanupa amasung thawai asengba haiba thawai asengba se mayam thawai asengba haiba se ekhoi ishorgi thawai ni mayam thawai asengba se amasung haiba thawai asengba sina ekhoida ngakpi senbiribani haiba thawai asengba ipa duna ekhoibu papki amambadagi ekhoibu ishorgi lambi da ekhoibu lamjing biribani maram aduna haiba christian ama oina haiba thawai asengba holy spirit se ekhoida fangdaba yade ekhoida fangdaba yade mayam thawai asengba fangdaba christian ado adudi cham chamna christian ni ming khaktigi christian ni thawai asengba ekhoina fangbagi mathau tai matau karamna aigi punsida thawai asengba fangki haibado ai mayam da kharadan haidok sarake aina pastor ma phuraba matungda hingda sangduna ekhoi mi manga taruk manaraga yu ngauraga pastor du phuna netana khotana tawre magi matuna hallelujah hallelujah haina haire amasung thenge matamse ekhoi hallasi haina halle mathangi numita compromise tawsi haina mekhoi compound dagi phone tawre ekhoina compromise tawningde maramdi ekhoina yam hantana khalambado sanda wairam matamda ingonda khanghoduna China lakhre ishordagi weba China ikan kalambado chatpa ngamaktaba yengu mafam punamak leiraga leikhiba mihunda dang dang haina chongkhiba chatpa ngamaktaba aina gyan tarakpadagi tawrakpa fattaba punamak loina ingonda ningsingakpa aise isana isada nangse ishorna hatoni nang ishorna hatokpada matik chare haiduna ingonda aigi gyan tarakpadagi hauna tawrakhiba fattaba punamakse loina ningsingakpani adudagi imagi makhong pairaga kappe aigi nupi thibada sungairi aigi nupi desu kappe ai shirani haiduna mayam ngasi aina hingjari bese aigi ipa Jehovah ipana Isu Krista ipana amasung thawai asengba ipana ibu hinganbibani amen hallelujah aibu ngasi hingduna leiribase maram adunani aina leiba ngamdabagi maramna ipagi thogol tawjabase aina ipagi thogol tawjabase aina tawge haina tawbana ti ipana tawhanbani maramdi masigi damakti ipana ibu thambibani amen natragadi mayam nahanna ai siduna norokta taraga dawbagi punsini adubu ekhoina phuriba pastor do mana mamitagi mapitana haije nungsiba haibado christian ni nungsiba haibado jisuna nungsibagumna christian thajabasingnasu nungsibam thoi pastor duna igi damakta mamitagi mapi taraga haijaba matamda ina jisu kauba mapuse kanano haina haiba haukibaneba fattabadi lanbadi aina lanbani aina phurubani mamai thugairubaneba but khongu uppaga mi manga tarukna army da su changba khoigi chinnaw man phubado adubu pastor duna igi damakta mamitagi mapi taraga kapayeba case tawrakte fattabasu ngangakte laman su kumakte matamduga jisu gi nungsiba karino khangki ngasi manipur thoiba irang asida ina christian kaubasingda ina haijaningbadi adomna tawriba adomna nongkhulai pairiba adomna hatliba adugi mahutta adomna mittagi pi taraga ishorda panasu lalakpusu oisanu christian amoina jisu gi tunginba mo mittagi pi taraga ishorda haija biramba taragadi masi mi masing thingamdaba mi singna Jisu Krista kanano haiduna laknagadobani mayam Christian haibase Krista gi tunginba nungsibagi mapu khajai nakal amada khutha de topa nakal su onchalu haiba yeknabana lamagadi pijau haiba yeknabana khawrangagadi pijau haiba ase Jisu Krista gi wahaini furit ani leiba mahak aduna leijadaba aduga ama piu haiba chanaba leiba mahakna chaminau haiba Jisu gi nungsiba wahaini mayam adumna tawrakpadagidi
ꯑꯩꯅ ꯖꯤꯁꯨ ꯀꯅꯥꯅꯣ, ꯖꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ 하이ꯗꯨꯅ ꯑꯩꯁꯦ ꯆꯍꯤ 7-9ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯊꯕꯛ ONGCꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗꯁꯨ ꯍꯣꯏ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯇꯧꯔꯝꯕꯅꯤ ꯃꯌꯥꯝ ꯑꯩ ꯑꯧꯔꯪꯒꯕꯥꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ ꯁꯦꯐꯇꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯀꯣꯔꯁ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤꯒꯕꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯂꯩꯕꯗꯣ ꯑꯁꯥꯝꯒꯤ ꯗꯤꯒꯕꯣꯏꯗ ꯑꯩ ꯊꯥ 6ꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇ꯭ꯔꯦꯅꯤꯡꯅꯤ ꯐꯥꯏꯌꯔ ꯑꯦꯟड ꯁꯦꯐꯇꯤ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯑꯗꯨꯒꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯃꯐꯝꯗꯒꯁꯨ ꯑꯩ ꯌꯥꯝ ꯋꯥꯅ ꯂꯩꯈꯤ ꯀꯞꯈꯤꯕꯁꯨ ꯌꯥꯎꯏ ꯊꯕꯛ ꯇꯧꯕ ꯉꯝꯃꯛꯇꯕꯒꯤ ꯃꯔꯝꯅ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯌꯦꯛꯄ ꯐꯥꯎꯔꯛꯄꯒꯤ ꯃꯔꯝꯅ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯅ ꯖꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ 하이ꯅ ꯑꯩꯅ ꯑꯩ ꯈꯨꯔꯝꯃꯤ ꯇꯨꯝꯕ ꯉꯝꯗꯗꯅ ꯒꯨꯂꯤ 3 ꯆꯥꯏ ꯐꯥꯔꯃꯥꯁꯤ 7-9ꯗꯨꯅ ꯑꯩꯉꯣꯟꯗ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤꯁꯦ ꯌꯥꯝ ꯆꯥꯔꯒꯁꯨ ꯁꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤ ꯆꯥꯔꯒꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤ ꯉꯥꯏꯍꯥꯛ ꯍꯧꯒꯠ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯁꯨ ꯉꯝꯗꯕ ꯑꯩ ꯅꯥꯏ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥ ꯑꯩꯅ ꯐꯪꯖꯈꯤꯕꯁꯦ ꯃꯌꯥꯝ ꯑꯩ ꯅꯨꯃꯤꯠꯇꯣ ꯅꯥꯝꯔꯨꯞꯇꯅꯤ ꯅꯥꯝꯔꯨꯞ ꯍꯥꯏꯔꯤꯕ ꯑꯁꯥꯝꯒꯤ ꯅꯥꯝꯔꯨꯞ ꯍꯥꯏꯔꯤꯕ ꯆꯔꯆꯇ ꯑꯩ ꯂꯩꯕꯅꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁꯇ ꯑꯩ ꯃꯥꯒꯤ ꯆꯔꯆꯇ ꯏꯄꯥꯒꯤ ꯆꯔꯆꯇ ꯑꯩ ꯆꯠꯂꯤ ꯅꯨꯃꯤꯠꯇꯣ ꯀꯦꯟꯗꯜ ꯐꯖꯅ ꯊꯥꯜꯂꯒ ꯂꯩꯔꯝꯃꯤ ꯑꯁꯥꯃꯤꯁ ꯃꯔꯣꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯒꯠꯄꯒꯤ ꯏꯁꯩ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯆꯔꯆꯇ ꯆꯪꯉꯒ ꯖꯤꯁꯨ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯖꯤꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯄꯥꯄꯤꯅꯤ ꯑꯩ ꯈꯪꯖꯗꯕꯒꯤ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯔꯥꯜ ꯑꯩ ꯌꯥꯖꯔꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯏꯄꯥ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯏꯄꯥ ꯍꯥꯏꯔꯝꯗꯦ ꯃꯌꯥꯝ ꯖꯤꯁꯨ ꯈꯛꯇꯅꯤ ꯍꯥꯏꯔꯝꯃꯤꯁꯦ ꯍꯥꯏꯔꯤꯉꯩ ꯃꯇꯝꯗ ꯑꯇꯣꯞꯄꯗꯤ ꯈꯨꯔꯝꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯖꯤꯁꯨꯒꯤ ꯅꯨꯡꯁꯤꯕ ꯎꯔꯛꯄ ꯃꯇꯝꯗ ꯄꯥꯁꯇꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯀꯞꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯐꯥꯎꯔꯛꯄ ꯃꯇꯝ ꯐꯥꯎꯔꯛꯄꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯆꯩꯅꯥ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯛ ꯉꯥꯎꯕ ꯃꯤꯍꯨꯟ ꯆꯣꯡꯕ ꯆꯠꯄ ꯉꯝꯗꯕ ꯑꯅꯥꯕꯁꯦ ꯁꯤꯔꯅꯤꯇ ꯈꯜꯂꯒ ꯂꯩꯕꯁꯦ ꯐꯅꯕꯒꯤꯗꯃꯛꯇ ꯖꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯁꯥꯎꯕ ꯏꯄꯥꯒꯤ ꯑꯁꯥꯎꯕ ꯖꯦꯍꯣꯚꯥ ꯏꯄꯥꯒꯤ ꯑꯁꯥꯎꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯄꯣꯁꯇꯦꯜ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯒꯤ ꯃꯃꯥꯡꯗ ꯖꯤꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯈꯤꯗꯦ ꯇꯥꯈꯤꯕꯅꯤ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯖꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯪꯅꯗꯕ ꯅꯨꯄꯥ ꯑꯃꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯄꯥꯒꯤ ꯊꯧꯔꯥꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯃꯌꯥꯝ ꯏꯄꯥꯒꯤ ꯊꯧꯔꯥꯡꯁꯦ ꯑꯊꯣꯏꯕꯅꯤ ꯑꯩꯉꯣꯟꯗ ꯏꯄꯥꯅ ꯈꯪꯍꯟꯕꯤꯈꯤꯕ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯒꯤ ꯁꯥꯈꯤ ꯑꯁꯦ ꯍꯥꯏꯔꯤꯉꯩꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯉꯁꯤ ꯃꯌꯥꯝꯗ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯔꯦꯗꯅ ꯄꯤꯕ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯀꯅꯦꯕ ꯅꯪ ꯑꯁꯤꯒꯤꯁꯦ ꯍꯥꯏꯍꯧꯗꯦꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯁꯦ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯎꯍꯟꯕꯤꯕꯁꯦ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯑꯄꯣꯁꯇꯜ ꯄꯣꯜꯅꯁꯨ ꯃꯥꯒꯤ ꯑꯌꯥꯝꯕ ꯈꯣꯡꯆꯠꯇ ꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯥꯒꯤ ꯁꯥꯈꯤ ꯂꯣꯏꯅ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯁꯥꯈꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯁꯦ ꯏꯁꯣꯔꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯕꯤꯕꯅꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅꯤ ꯃꯌꯥꯝ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯖꯤꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝ ꯈꯪꯅꯗꯕ ꯅꯨꯄꯥꯅ ꯐꯣꯟ ꯇꯧꯔꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯂꯩꯖꯗꯕꯅꯤ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯄꯥꯄꯤꯅꯤ ꯍꯥꯏꯔꯤꯕꯅꯣ ꯖꯤꯁꯨꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯇꯝꯗꯒꯤ ꯅꯪ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯄꯥꯞ ꯀꯣꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯩ ꯍꯥꯏꯅ ꯍꯥꯏꯒꯅꯨ ꯃꯗꯨ ꯏꯁꯣꯔꯅ ꯄꯥꯝꯗꯦ ꯄꯥꯞ ꯀꯣꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯏꯁꯣꯔ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯑꯩ ꯄꯥꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯑꯗꯣ ꯇꯥꯔꯒ ꯂꯩꯅꯤꯡꯗꯦ ꯃꯔꯝꯗꯤ ꯄꯥꯞꯀꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯁꯤꯗꯨꯅ ꯍꯤꯡꯒꯠꯈꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯄꯥꯞ ꯀꯣꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯑꯩꯕꯨ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯂꯣꯝꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯒꯗꯕꯒꯤ ꯃꯔꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯩ ꯀꯞꯈꯤꯕꯅꯤ ꯑꯩ ꯈꯨꯠꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯈꯨꯝꯖꯤꯜꯂꯒ ꯑꯩ ꯀꯞꯈꯤ ꯍꯤꯛ ꯀꯞꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯊꯋꯥꯏ ꯑꯁꯦꯡꯕ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯎꯈꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯑꯀꯤꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯍꯜꯂꯦꯂꯨꯌꯥ ꯑꯩꯒꯤ ꯑꯀꯤꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯃꯄꯥꯜ ꯅꯥꯏꯗꯕ ꯏꯪꯊꯕ ꯑꯩ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤꯀꯣ ꯍꯥꯏꯅ ꯍꯤꯛꯅ ꯀꯞꯈꯤ ꯑꯣ ꯏꯄꯥ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯥꯜ ꯊꯤꯗꯨꯅ ꯑꯩꯁꯦ ꯅꯪꯅ ꯍꯥꯠꯇꯣꯛꯑꯒꯗꯧꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯏꯄꯥ ꯅꯪꯅꯗꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤ ꯑꯣꯏꯔꯝꯗꯦ ꯏꯄꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯅ ꯈꯪꯅꯕ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯕ ꯃꯆꯥ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯄꯥ ꯅꯪꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯕꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯌꯥꯝ ꯍꯜꯂꯦꯂꯨꯌꯥ
asini thawai singba ipana adomda loinaninggi mase Jisu Krista ipagi Jehovah ipagi khudolne Christian da thawai singba mana thawai singba ipa ishor gi thawai na khoida loina bagi mathau tai karamna loina rakini mayam adom se ishor gi machani hai base to khambio adom gi damakta Jisu na shikhibani hai ba khambio adom gi damakta Jisu gi makhutta makopta makhongda yopi thagi bani tingkang upkibani adom Jisu bu thazaboi bataragati adom se taibung pan bagi athem bana adom bu khudum chanba ngamlaroi adom sarga gi oikrabani adom se ishor na yam nungsi adom Jisu Krista magi nungsibada magi achubada adom se leigado machani aina Jisu Krista gi tung illaga aina khutta thang khutta nomai paiba yate maramdi aikoina haiba sarga duga aikoi sarga lebaki macha sing ohenbire haiba natra sarga da nongmai leite thang leite ta leite adugi di ta leite mi hatnaba pot amata sarga da leite sarga da kari lei sarga da ipa ishwar Jehovah ipa Jisu Krista thawai sing bai pa athoiba haina sarga dur sing na thagat na duna sauba humang taba kappa pientaba nungai taba setna ba khaina ba mata leite haiba mafam dugi macha se aikoi hojik tagi ohenbirabani maram aduna Jisu na adom bu yam nungsi haina khangakpa matamda ipa ai nangna aibu matik chadaba aibu ipa na suki matik nungsi bibagi damak thagat chari haina hairakpa matamda thawai sing bana adom de loina rakani adom Jisu Krista gi nungsiba adom na khangakpa matamda Jisu na adom gi damakta Calvary gi cross ta khangkibado ngasidagi chahi lising aniga chahi lising aniga kunga humdoi gi mamangda khangkibado adom gi damakta suni haina khangakpa matamdane adom da sarga dagi oiba pangal lama lakaneba aduni ishor gi oiba pangal haribase ishor gi oiba thawai haribase haiba thawai aduna chumba punamakta lamjingani thokka dabadu uhangani mahakna khangangani aduga adom da afaba wapau phongtokhangani afaba wapau phongtokhangani karigino afaba wapau phongtokadoribase mi chamna takiba yai mi chamgi manungda mi amakhakna ishor gi nungsiba khangbado mi chama khakna taribagi manungda ishorna soidana mi sijinagadaba mi khara yaweba ai ware haiba ai phattaba tawkhre haiba ai punsida pap ki thabak tawkhre machin thiba mi hatkre ai namja namthekna khre ai rep tawrure ai oktabi lanabagi thabak tawrure haiba tawruba singado soidana ishorna wayen gadabani adubu haiba wayen gadabado adudagi adom bu ishorna nungsibagi maramna ishorgi machanupa thabiraktuna adom bu kanbibado adu adom thagalakpa matamda matik chadaba ibu kanbibagi damak thagachari pa hairakpa matamda adom da ishorgi ba pangalna loinarakani mayam amen matamduda adom da ishorgi ba matik mangala du fangani thagachari eke kuki ni maitai nate na haiba comment se oza nangi comment se amna leram khre adom Christian gi artha khangbibra Christian haibido karino oza amtang haibiro Jisu Krista se kuki gi mayum da pokpra Jisu Krista kuki gi jata pokpra kuki gi lam da pokibra America haiba lebak to Christian gi lebak ni adom khangbibra world gi karamba mafam da Christian leiti amtang haibiro yenge karamba jata adom gi manakta leba kuki du khaktang adom na khangbigano koi kuki ga lainade kuki gi miga wari su sanade aikoi holy bible na takpi ba Jisu Krista do manglan da thokpi rak ba Jisu Krista do adugi mingda adugi thogalni adugi ni afaba wapau phongtok chari base adom na kuki khatang khan bagi maram na adom gi mit ta mang da kuki ngata uraga leiba do tawbigano ko Christian haibado amutang adom na husik matam se internet ki matam ni husik matam se am chawkhalaba matam ne ko adom na google da amtang type tawbiu Jisu Krista kadai da pokhi Jisu Krista foreign gi su natte angres na sandom dharma su natte Jisu Krista kuki haidudi Jisu Krista ga yam lapna khre Jisu Krista adom na kuki ni ka hairak badudi adu nang adu ko kai haini haninga bam phaure haitai khangdragadi dum hangbiro ko akoisu ishorgi thogol tawjari se Jisu Krista do ukibagi maramna Jisu Krista na phongdok pibagi maramna phongdok chabani adum Christian karino haibado amtang google da type tawraga yengbiu world gi karamba leibak ta karamba jati da Christian leitage haibado amtang leitaba jati do amtang engonda haibiro aduga nang khangani Christian karino haido
ꯈꯪꯗꯕ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯈꯪꯗꯕꯁꯤꯡꯗꯣ ꯑꯩꯁꯨ ꯈꯪꯉꯝꯗꯦ ꯃꯌꯥꯝ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯈꯪꯉꯝꯗꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅꯁꯨ ꯈꯜꯂꯝꯃꯦꯕ ꯑꯪꯒ꯭ꯔꯦꯖꯇ ꯁꯟꯗꯣꯛꯑꯝꯕ ꯙꯔꯃꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯑꯩ ꯑꯣꯏꯅꯤꯡꯅ ꯑꯣꯏꯕ ꯅꯠꯇꯦ ꯄꯩꯁꯥ ꯐꯪꯕꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯄꯥꯁꯇꯔ ꯐꯨꯔꯝꯕꯒꯤ ꯃꯔꯝꯅ ꯃꯔꯥꯜ ꯂꯩꯇꯕ ꯄꯥꯁꯇꯔ ꯑꯃ ꯊꯋꯥꯏ ꯑꯁꯦꯡꯕ ꯂꯣꯏꯅꯕꯤꯕ ꯄꯥꯁꯇꯔ ꯑꯃ ꯐꯨꯔꯨꯕꯒꯤ ꯃꯔꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯎꯍꯟꯕꯤꯕꯅꯤ ꯀꯣ ꯃꯇꯝꯗꯨꯗꯒꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯄꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯕꯥꯏꯕꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯄꯥꯕꯤꯌꯨ ꯃꯥꯔꯀꯦꯠꯇ ꯐꯪꯕꯅꯤ ꯕꯖꯥꯔꯗ ꯐꯪꯕꯅꯤ ꯑꯗꯣꯝꯅ ꯄꯤꯔꯛꯎ ꯍꯥꯏꯔꯒꯗꯤ ꯂꯦꯝꯅ ꯊꯥꯔꯛꯀꯦ ꯀꯣ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯑꯝꯇꯪ ꯄꯥꯔꯒ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯋꯥꯔꯜꯗ ꯖꯥꯇꯤ ꯄꯨꯝꯅꯃꯛꯅ ꯄꯥꯅꯔꯕ ꯂꯥꯏꯔꯤꯛꯅꯤ ꯀꯣ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕꯤꯌꯨ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯒꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯀꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯨꯝꯅꯃꯛ ꯀꯨꯀꯤꯔꯣ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗꯣ ꯀꯨꯀꯤꯔꯣ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯩ ꯃꯈꯣꯏ ꯀꯨꯀꯤꯔꯣ ꯋꯥꯔꯜꯗ ꯖꯄꯥꯟꯗꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯩ ꯃꯈꯣꯏ ꯀꯨꯀꯤꯔꯣ ꯑꯗꯨꯗꯒꯤꯗꯤ ꯀꯁꯥꯔ ꯃꯆꯥꯗꯤ ꯕꯦꯡꯒꯣꯂꯤ ꯗꯤꯃꯥꯛ ꯆꯠꯂꯤ ꯀꯨꯀꯤ ꯃꯆꯥ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯒ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯒꯤ ꯃꯔꯝꯅꯅꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯃꯣꯁ ꯋꯦꯜꯀꯝ ꯑꯗꯣꯝꯅ ꯊꯣꯛꯄꯤꯀꯣ ꯑꯩ ꯑꯗꯣꯝ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯥꯎꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤꯁꯨ ꯃꯤ ꯌꯦꯡꯉꯤ ꯀꯣ ꯅꯥꯒꯥꯁꯤꯡ ꯌꯦꯡꯉꯤ ꯇꯥꯡꯈꯨꯜ ꯌꯥꯎꯏ ꯇꯥꯡꯈꯨꯜꯒꯤ ꯕ꯭ꯔꯗꯔ ꯃꯔꯤꯡꯒꯤ ꯕ꯭ꯔꯗꯔ ꯀꯕꯨꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯀꯣ ꯑꯗꯨꯒ ꯅꯪꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯀꯨꯀꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯕꯥꯏꯕꯜ ꯑꯃꯇꯪ ꯄꯥꯎ ꯈꯪꯗꯕꯗ ꯉꯥꯡꯒꯅꯨ ꯈꯪꯗꯕꯗ ꯉꯥꯡꯕꯗꯣ ꯅꯪꯅꯗꯤ ꯆꯨꯝꯃꯤ ꯍꯥꯏ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯣꯛꯅꯤꯡꯉꯦꯕꯀꯣ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯅꯪꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯑꯆꯨꯝꯕ ꯃꯉꯥꯜꯗꯣ ꯈꯪꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯋꯥꯌꯦꯟꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯄꯨ ꯑꯗꯨꯅꯤ ꯇꯔꯪꯗ ꯉꯥꯡꯕ ꯅꯠꯇꯦ ꯍꯣꯂꯤ ꯕꯥꯏꯕꯜ ꯍꯥꯡꯗꯣꯛꯑꯒ ꯄꯥꯔꯒ ꯉꯥꯡꯖꯕꯅꯤ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯄꯥꯡꯒꯜꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯈꯪꯕꯤꯕ꯭ꯔꯥ ꯍꯣꯂꯤ ꯏꯁꯄꯤꯔꯤꯠ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯉꯦ ꯅꯪꯅ ꯁꯛꯊꯨ ꯍꯥꯏꯅꯁꯨ ꯅꯪꯁꯨ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯉꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯡꯒꯜ ꯑꯃꯈꯛ ꯎꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯅꯪꯅ ꯁꯛꯊꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯏꯁꯣꯔꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯀꯟꯕꯤꯒꯅꯤ ꯑꯗꯨꯒ ꯊꯥꯖꯗꯕ ꯃꯍꯥꯛ ꯑꯗꯨ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯤ ꯍꯜꯂꯦꯂꯨꯌꯥ ꯁꯔꯒꯗ ꯊꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯕ ꯂꯣꯝꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯙꯔꯃ ꯆꯦꯟꯕ ꯊꯕꯛꯀꯤ ꯃꯔꯝꯅ ꯅꯠꯇꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯄꯥꯡꯕꯤꯕꯒꯤ ꯃꯄꯥꯜꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗ ꯑꯩꯈꯣꯏ ꯆꯠꯆꯕ ꯉꯝꯍꯟꯕꯤꯕ ꯃꯤꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯕ ꯉꯝꯕ ꯀꯔꯤꯒꯤꯗꯃꯛꯇ ꯏꯁꯣꯔ ꯍꯥꯏꯕꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯤꯡꯅ ꯈꯪꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯈ꯭ꯔꯦ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯄꯨꯟꯁꯤꯗ ꯄꯥꯞꯀꯤ ꯊꯕꯛ ꯐꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯑꯃꯅ ꯍꯦꯟꯅ ꯇꯧꯋꯤ ꯑꯃꯅ ꯋꯥꯠꯅ ꯇꯧꯋꯤ ꯑꯗꯨꯕꯨ ꯇꯧꯗꯤ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤ ꯍꯥꯠꯂꯨꯕ ꯇꯥꯔꯒꯗꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯔꯁꯤ ꯅꯠꯇ꯭ꯔꯒ ꯎꯝꯕ꯭ꯔꯀꯦꯠꯀꯤ ꯁꯖꯥꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯔꯥꯜꯂꯨꯔꯒꯗꯤ ꯃꯥꯒꯤ ꯁꯖꯥ ꯈꯔ ꯂꯤꯛꯏ ꯑꯗꯨꯅ ꯁꯖꯥ ꯌꯥꯝꯂꯤꯕ ꯎꯝꯕ꯭ꯔꯀꯦꯠꯀꯤ ꯁꯖꯥ ꯐꯪꯕ ꯌꯥꯕ ꯅꯣꯔꯣꯛꯇ ꯇꯥꯕ ꯌꯥꯕ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩ ꯏꯁꯣꯔ ꯈꯨꯔꯝꯃꯤꯕꯅꯣ ꯏꯁꯣꯔꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯈꯨꯔꯝꯒꯗꯧꯕꯅꯣ ꯑꯩ ꯏꯅꯥꯛ ꯈꯨꯜꯍꯜꯂꯨ ꯍꯥꯏ ꯈꯨꯔꯝꯒꯗꯧꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯚꯨꯠ ꯆꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯈꯨꯔꯝꯒꯗꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯂꯣꯝꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯝꯒꯗꯧꯕ꯭ꯔꯥ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯝꯒꯗꯧꯕ꯭ꯔꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯃꯔꯝꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯍꯥꯏꯕꯁꯦ ꯃꯤꯁꯤ ꯃꯤꯅꯥꯁꯦ ꯂꯦꯞꯇꯦ ꯂꯥꯟꯅ ꯈꯛꯇ ꯃꯔꯝ ꯅꯠꯇꯦꯀꯣ
ꯃꯔꯝꯗꯤ ꯁꯤꯃꯤꯅꯥ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯅꯠꯇꯕ ꯑꯅꯥꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ COVID-19 ꯍꯥꯏꯕ ꯑꯅꯥꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯈꯖꯤꯛꯀꯤ ꯃꯤ ꯅꯠꯇꯦ ꯁꯤꯈ꯭ꯔꯤꯁꯦ ꯃꯌꯥꯝ ꯀꯣ ꯈꯖꯤꯛꯀꯤ ꯃꯤ ꯅꯠꯇꯦ ꯁꯤꯈ꯭ꯔꯤꯁꯦ ꯑꯅꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯥ ꯑꯁꯤꯕ ꯍꯨꯟꯗꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯐꯝ ꯂꯩꯇꯗꯅ ꯇꯨꯔꯦꯟꯗ ꯊꯥꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯄꯨꯟꯁꯤꯁꯦ ꯖꯨꯋꯥꯔ ꯇꯣꯏ ꯇꯣꯏꯅ ꯍꯥꯔꯛꯄ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯃꯐꯝ ꯀꯌꯥꯗ ꯆꯥꯛꯇꯥꯡꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤ ꯂꯣꯏꯔꯒ ꯄꯟꯊꯨꯡ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯑꯩꯅ ꯀꯩꯅꯣ ꯊꯧꯕ ꯕꯥꯏꯛ ꯊꯧꯔꯒ ꯆꯠꯄ ꯃꯇꯝꯗꯀꯣ ꯇꯥꯎꯟꯗ ꯑꯩꯁꯦ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯨꯍꯧꯗ꯭ꯔꯦꯕ ꯑꯃꯁꯨꯡ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯁ ꯂꯩꯔꯝꯃꯣꯏꯗ ꯄꯨꯂꯤꯁꯀ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯂꯩꯔꯝꯃꯣꯏꯗ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯆꯥꯛ ꯌꯦꯡꯉꯒ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯦꯜꯃꯦꯠꯁꯨ ꯎꯞꯇꯦ ꯑꯩꯁꯦ ꯍꯦꯜꯃꯦꯠꯁꯨ ꯎꯞꯇꯦ ꯑꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁꯁꯨ ꯄꯨꯗꯦꯕ ꯑꯩ ꯄꯨꯂꯤꯁꯁꯦ ꯂꯩꯕ ꯎꯗꯦ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯦ ꯂꯩꯕ ꯎꯗꯦ ꯐꯠ ꯂꯥꯎꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯊꯧꯕꯁꯤꯗ ꯗꯨꯀꯥꯟꯗꯒꯤ ꯃꯔꯨꯝꯗꯒꯤ ꯄꯨꯂꯤꯁ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯂꯒ ꯈꯥꯝꯃꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯦꯕ ꯄꯨꯂꯤꯁ ꯊꯣꯛꯂꯛꯄꯁꯤꯗ ꯈꯥꯝꯕꯗꯨꯗ ꯆꯦꯟꯕꯁꯨ ꯌꯥꯗꯦꯀꯣ ꯄꯨꯂꯤꯁꯅ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯑꯩ ꯂꯥꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯄꯕꯅꯤꯅ ꯄꯨꯂꯤꯁ ꯑꯍꯨꯝ ꯃꯔꯤꯗꯣ ꯂꯦꯞꯄꯒ ꯍꯦꯜꯃꯦꯠ ꯀꯗꯥꯏꯅꯣ ꯍꯥꯏ ꯁꯥꯔ ꯍꯦꯜꯃꯦꯠ ꯄꯨꯔꯛꯇ꯭ꯔꯦ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁꯇꯤ ꯁꯥꯔ ꯂꯥꯏꯁꯦꯟꯁꯁꯨ ꯄꯨꯔꯛꯇꯦ ꯑꯗꯨꯏꯗꯤ ꯆꯂꯥꯟ ꯊꯥꯔꯦꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯦꯕ ꯁꯥꯔ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯌꯥꯎꯔꯛꯇꯦ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯪ ꯆꯂꯥꯟ ꯄꯤꯔꯣꯏꯗꯕ ꯑꯣꯏꯗꯤ ꯅꯪ ꯖꯦꯜꯗ ꯆꯠꯁꯤ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯖꯞ ꯇꯧꯔꯅꯤ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯀꯩꯅꯣꯗ ꯄꯨꯂꯤꯁꯇ ꯀꯩꯅꯣꯗ ꯄꯨꯔꯅꯤ ꯑꯗꯨꯒ ꯅꯪ ꯖꯦꯜꯗ ꯂꯩꯇꯥꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯖꯦꯜꯗ ꯂꯩꯔꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯆꯂꯥꯟ ꯄꯤꯔꯝꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯀꯩꯅꯣ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯑꯒ ATMꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯆꯂꯥꯟꯗꯣ ꯄꯤꯌꯦ ꯆꯂꯥꯟꯗꯣ ꯄꯤꯗ꯭ꯔꯤꯉꯩ ꯊꯥꯗꯦꯕ ꯑꯩꯉꯣꯟꯁꯤꯗ ꯆꯂꯥꯟꯁꯦ ꯍꯦꯛ ꯄꯤꯕꯗꯒꯤ ꯊꯥꯔꯦꯕ ꯃꯥ ꯆꯠꯂꯣ ꯍꯥꯏ ꯑꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯑꯁꯤꯒꯤ ꯑꯩꯒꯤ ꯔꯤꯌꯦꯜꯒꯤ ꯋꯥꯔꯤꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯙꯔꯃ ꯍꯥꯏꯅ ꯅꯤꯡꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯃꯌꯥꯝ ꯀꯩꯁꯨ ꯅꯠꯇꯕ ꯍꯦꯜꯃꯦꯠ ꯑꯃ ꯄꯨꯍꯧꯗꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯐꯤꯛꯅ ꯊꯥꯗꯣꯛꯇꯦ ꯑꯗꯨꯒꯤ ꯆꯂꯥꯟꯒꯤ ꯄꯩꯁꯥ ꯄꯤꯗ꯭ꯔꯒꯗꯤ ꯖꯦꯜꯗ ꯊꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯔꯦꯞ ꯇꯧꯔꯤꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯤꯕ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯍꯜꯂꯤꯕ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯕ ꯏꯃꯥꯗꯒꯤ ꯑꯣꯏꯒꯦꯔꯥ ꯏꯄꯥꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯒꯤꯗꯤ ꯑꯣꯛꯇꯕꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯣꯠꯄꯒꯤ ꯇꯧꯔꯤꯕ ꯃꯤꯅ ꯎꯗꯦ ꯍꯥꯏꯅ ꯏꯚꯟ ꯃꯤ ꯍꯥꯠꯂꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯦ ꯏꯁꯣꯔꯅꯗꯤ ꯌꯥꯗꯦ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯌꯥꯗꯕꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯆꯂꯥꯟꯁꯦ ꯀꯅꯥꯅ ꯊꯥꯒꯗꯧꯕꯅꯣ ꯏꯁꯣꯔꯅ ꯊꯥꯔꯛꯀꯗꯕꯅꯦꯕ ꯍꯥꯏꯔꯤꯕ ꯆꯂꯥꯟꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯗ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯄꯤꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯤꯕ ꯂꯣꯏꯔꯒ ꯖꯦꯜꯁꯦ ꯅꯣꯔꯣꯛ ꯍꯥꯏꯁꯤꯅꯦꯕ ꯍꯦꯜ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯇꯨꯗ ꯄꯩꯁꯥ ꯄꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯆꯂꯥꯟ ꯄꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯖꯦꯜꯗ ꯑꯩꯕꯨ ꯄꯨꯔꯒ ꯊꯤꯡꯖꯤꯟ ꯊꯝꯈꯤꯅꯦꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯊꯥꯔꯤꯕ ꯆꯂꯥꯟꯁꯦ ꯄꯥꯞꯀꯤ ꯆꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯄꯥꯞꯁꯦ ꯀꯣꯛꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯣꯔꯣꯛꯀꯤ ꯖꯦꯜꯗꯅꯤ ꯊꯝꯗꯣꯏꯁꯦ ꯃꯌꯥꯝ ꯃꯁꯤ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯋꯥꯍꯩꯗ ꯑꯆꯨꯝꯕ ꯑꯐꯕ ꯇꯧ ꯍꯥꯏꯁꯦ ꯃꯤꯑꯣꯏꯕꯅ ꯈꯟꯗꯤ ꯈꯜꯂꯦꯕ ꯑꯐꯕ ꯇꯧꯅꯤꯡꯉꯤ ꯐꯠꯇꯕ ꯇꯧꯅꯤꯡꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦꯕꯀꯣ ꯑꯩ ꯍꯨꯔꯥꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯅꯥ ꯌꯥꯎꯔꯝꯒꯗꯒꯦ ꯃꯤ ꯍꯥꯠꯄ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯍꯥꯠꯄ ꯀꯅꯥ ꯌꯥꯎꯔꯝꯒꯗꯒꯦ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯑꯣꯡ ꯆꯥꯗꯕꯗꯒꯤ ꯁꯥꯎꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯈꯥꯝꯕ ꯉꯝꯃꯛꯇꯕꯗꯒꯤꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯥꯎꯕꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯍꯥꯏꯔꯤꯕ ꯃꯤ ꯍꯥꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯣ ꯑꯐꯕ ꯇꯧꯅꯤꯡꯉꯒꯁꯨ ꯑꯩꯅ ꯑꯐꯕ ꯇꯧꯅꯤꯡꯉꯒ ꯑꯩꯅ ꯐꯠꯇꯕ ꯃꯌꯥꯝ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯝꯅ ꯑꯩꯒꯤ ꯙꯔꯃ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯙꯔꯃꯅ ꯑꯩꯕꯨ ꯀꯟꯕꯤꯒꯅꯤ ꯑꯩꯗꯤ ꯐꯠꯇꯕ ꯌꯥꯝ ꯇꯧꯔꯛꯏ ꯃꯌꯥꯝ ꯑꯩꯗꯤ ꯄꯥꯞꯀꯤ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯩꯁꯦ ꯈꯔ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯀ ꯑꯣꯜ ꯑꯁꯥꯝ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗꯒ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯐꯪꯕꯒꯤ ꯃꯔꯝꯅ ꯈꯔ ꯉꯥꯎꯁꯟꯅꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯅꯨꯄꯤꯅꯁꯨ ꯀꯣꯂꯦꯖꯇꯒ ꯆꯠꯄ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯤꯡꯅꯁꯨ ꯑꯣꯇꯣꯒ꯭ꯔꯥꯐ ꯄꯤꯌꯨ ꯀꯥꯏꯅ ꯇꯧꯕꯁꯤꯗ ꯈꯔ ꯉꯥꯎꯁꯟꯅꯕ ꯍꯥꯏꯕ ꯇꯥꯏ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯩꯅ ꯁꯤꯜꯆꯔꯗ ꯃꯅꯤꯄꯨꯔꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯂꯧꯊꯣꯛꯑꯒ ꯀꯅꯥꯗꯒꯤꯅꯣ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯁꯥꯟꯅ ꯂꯣꯏꯔꯒ ꯅꯣꯡꯃ ꯎꯅꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯎꯅꯕ ꯖꯁ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯀꯣꯐꯤ ꯅꯨꯡꯐꯤ ꯊꯛꯑꯒ ꯈꯣꯠꯂꯒ ꯂꯥꯛꯑꯒ ꯅꯨꯄꯤꯗꯣ ꯎꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯒꯨꯝꯕ ꯑꯃ ꯐꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅ ꯇꯧꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯝꯅ ꯈꯟꯖꯜꯂꯕꯅꯦꯕ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯀꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯅꯨꯄꯤꯗꯨ ꯅꯣꯡꯃ ꯑꯩꯅ ꯇꯣꯛꯄꯅꯦꯕ ꯊꯥꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯃꯔꯤꯗꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯊꯥꯗꯣꯛꯄ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒ ꯃꯔꯤ ꯂꯣꯏꯅꯔꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ
ꯑꯩꯅ ꯁꯤ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯃꯁꯤꯔꯅꯦꯅ ꯍꯨ ꯆꯥꯏꯌꯦ, ꯍꯨ ꯆꯥꯔꯒ ꯃꯦꯗꯤꯀꯦꯜꯗ ꯌꯧꯏ, ꯃꯦꯗꯤꯀꯦꯜꯗ ꯂꯩꯔꯦ ꯍꯥꯏꯅ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ, ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒꯤ ꯗꯥꯏꯔꯤꯗꯒꯤ ꯍꯨ ꯆꯥꯔꯦ, ꯃꯥꯁꯦ ꯃꯦꯗꯤꯀꯦꯜꯗ ꯄꯨꯈꯠꯂꯦ, ꯁ꯭ꯋꯥꯏ ꯂꯥꯎꯋꯦꯕ ꯃꯌꯥꯝ꯫ ꯑꯗꯣ ꯑꯩꯅ ꯄꯥꯁꯇꯔ ꯑꯃꯗ ꯐꯨꯔꯨꯔꯒ ꯑꯩꯉꯣꯟꯗ ꯑꯅꯥꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯑꯩꯒꯤ ꯗꯥꯍꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯨ ꯆꯥꯈꯤꯀꯣ ꯀꯥꯏꯕꯗꯣ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯄꯅꯦꯕ꯫ ꯐꯠꯇꯕ ꯃꯌꯥꯝꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯒꯦ꯫ ꯐꯠꯇꯕꯁꯦ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯣ ꯏꯪꯂꯤꯁꯇ ꯁꯤꯟ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯅ ꯀꯣꯛꯄꯤꯒꯗꯒꯦ ꯍꯥꯏꯅ ꯍꯪꯉꯛꯄ ꯃꯇꯝꯗꯅꯦ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤ ꯃꯄꯨ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯐꯪꯈꯤꯗꯦꯕ꯫ ꯑꯥꯃꯦꯟ꯫ ꯏꯁꯣꯔꯒꯤ ꯃꯆꯥ, ꯃꯤꯒꯤ ꯃꯆꯥ, ꯁꯟ ꯑꯣꯐ ꯒꯣꯗ, ꯁꯟ ꯑꯣꯐ ꯃꯦꯟ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯁꯦꯡꯕꯤ ꯂꯩꯁꯥꯕꯤꯒꯤ ꯒꯔꯚꯗ ꯆꯪꯗꯨꯅ ꯄꯣꯛꯈꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ, ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕꯤꯕ ꯏꯄꯥꯗꯣ, ꯃꯍꯥꯛ ꯈꯛꯇꯅ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛꯇ ꯑꯩꯁꯦ ꯁꯤꯔꯗꯤ ꯀꯅꯥꯅ ꯑꯩꯕꯨ ꯁꯔꯒꯗ ꯄꯨꯈꯠꯄꯤꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯅ ꯅꯪꯕꯨ ꯄꯨꯈꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕ꯫ ꯑꯗꯨꯛ ꯌꯥꯝꯅ ꯃꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩ, ꯃꯔꯝꯗꯤ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄ ꯃꯄꯨꯅꯦꯕ꯫ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯁꯤ ꯌꯥꯝ ꯇꯔꯥꯏꯕ ꯃꯤ ꯅꯠꯇꯦ꯫ AK ꯍꯥꯏꯕ ꯆꯦꯅꯦꯜꯅ ꯀꯁꯥꯔ ꯃꯩꯇꯩ ꯂꯤꯁꯤꯡ ꯅꯤꯐꯨꯈꯛ ꯂꯩꯕꯁꯤꯗ ꯖꯤꯁꯨ ꯑꯄꯣꯛꯄ ꯍꯤꯟꯗꯨ, ꯖꯩꯟ, ꯃꯨꯁꯂꯤꯝ ꯑꯦꯟ ꯑꯗꯔ ꯅꯣꯏꯅ ꯃꯤ ꯃꯊꯧ ꯁꯨꯛꯌꯥꯝꯅ ꯇꯝꯅꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯇ꯭ꯔꯤꯄꯨꯔꯥꯗ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯅ ꯃꯨꯠꯈꯤꯕꯒꯨꯝ ꯃꯩꯇꯩ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯅꯤ, ꯑꯣꯟꯂꯤ ꯍꯤꯟꯗꯨ꯫ ꯉꯁꯤ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦꯀꯣ꯫ ꯉꯁꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯗꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦꯕ꯫ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯟꯖꯕꯁꯤꯗꯤ, ꯏꯁꯣꯔꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯩꯁꯦ ꯀꯅꯥꯅ ꯀꯟꯕꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄ ꯉꯝꯗꯕ, ꯌꯦꯡꯕ ꯉꯝꯃꯝꯗꯕ ꯃꯇꯝꯗ, ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕꯁꯤꯡ ꯐꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯣꯛꯄꯤꯔꯛꯑꯦꯕ꯫ ꯍꯥꯏꯔꯤꯕ ꯏꯁꯣꯔꯕꯨ ꯀꯅꯥꯅ ꯎꯔꯒꯦ? ꯀꯅꯥꯝꯇꯅ ꯎꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯁꯣꯔꯕꯨ ꯐꯣꯡꯗꯣꯛꯏꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯊꯣꯛꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯊꯕ, ꯑꯩꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ꯫ ꯑꯃꯁꯨꯡ ꯃꯥꯒꯤ ꯋꯥꯍꯩ ꯄꯥꯖꯕ ꯃꯇꯝꯗꯗꯤ ꯃꯤꯉꯣꯟꯗ ꯃꯥꯡꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯗꯦ, ꯃꯤꯉꯣꯟꯗ ꯈꯠꯅꯧ ꯍꯥꯏꯅ ꯍꯥꯏꯗꯦ꯫ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩ꯫ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ, ꯈ꯭ꯔꯤꯁꯇꯦꯟ ꯏꯁ ꯅꯣꯠ ꯑꯦ ꯔꯤꯂꯤꯖꯟ꯫ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯍꯣꯡꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯄ, ꯍꯥꯟꯅꯒꯤ ꯆꯥꯕ ꯑꯗꯨꯝ ꯆꯥꯏ, ꯑꯩꯈꯣꯏꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯣꯏ, ꯑꯩꯈꯣꯏꯗ ꯍꯣꯡꯉꯤ ꯃꯗꯨꯗꯤ ꯃꯤ ꯍꯥꯠꯅꯤꯡꯉꯗꯤ ꯃꯤꯉꯣꯟꯗ ꯐꯨꯅꯤꯡꯕ ꯂꯩꯔꯛꯄꯗꯣ, ꯃꯁꯤ ꯏꯄꯥꯗꯒꯤ ꯅꯠꯇꯦ, ꯃꯁꯤ ꯍꯥꯏꯗꯨꯅ ꯐꯨꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄꯗꯨ, ꯏꯄꯥ ꯅꯪꯅ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯈꯨꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯌꯦꯛꯅꯕ ꯑꯃ ꯎꯔꯛꯄ ꯃꯇꯝꯗ, ꯅꯠꯇ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯄꯤꯖꯔꯒ ꯍꯔꯥꯎꯏ꯫ ꯑꯃꯁꯨꯡ ꯀꯟꯕꯤꯌꯨ, ꯀꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯩꯈꯣই ꯍꯥꯏꯖꯗꯦ꯫ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯅ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯦ ꯖꯥꯠ ꯄꯨꯝꯅꯃꯛꯇꯁꯨꯅꯤ꯫ ꯖꯥꯠ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤ ꯍꯥꯏꯔꯤꯕ ꯕꯪꯒꯥꯂꯤꯗꯣ ꯑꯗꯨꯒꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯂꯩ, ꯕꯪꯒꯥꯂꯤꯗꯁꯨ ꯍꯤꯟꯗꯨ ꯂꯩ, ꯕꯪꯒꯥꯂꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯠ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯂꯩ꯫ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯑꯣꯏꯕ ꯖꯥꯠ ꯂꯩꯇꯦꯕ꯫ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯑꯣꯏꯕ ꯖꯥꯠ, ꯃꯨꯁꯂꯤꯝ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯂꯩꯌꯦꯕ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯨꯁꯂꯤꯝ ꯃꯔꯛꯇꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁ, ꯑꯩꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯨꯏꯕ, ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯂꯩꯌꯦꯕ꯫ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯦꯟꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯇꯣꯉꯥꯟꯍꯟꯕ, ꯙꯔꯃꯗ ꯈꯥꯏꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ, ꯈ꯭ꯔꯤꯁꯇꯦꯟꯗꯤ ꯄꯨꯟꯁꯤꯟꯅꯕꯒꯤꯅꯦ꯫ ꯙꯔꯃꯗꯤ ꯃꯤꯅ ꯁꯦꯝꯕꯅꯦꯕ, ꯙꯔꯃꯁꯤ ꯀꯅꯥꯅ ꯁꯦꯝꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯜꯗ, ꯄ꯭ꯔꯤꯊꯤꯕꯤꯗ ꯙꯔꯃ ꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯦ, ꯙꯔꯃꯁꯤ ꯀꯅꯥꯅ ꯁꯦꯝꯕꯅꯣ? ꯏꯁꯣꯔꯅ ꯁꯦꯝꯕ꯭ꯔꯥ? ꯏꯁꯣꯔꯅ ꯁꯦꯝꯃꯝꯃꯒꯗꯤ ꯑꯃꯈꯛꯇꯪ ꯁꯦꯝꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯃꯈꯛꯇꯪꯁꯨ ꯁꯦꯝꯃꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯙꯔꯃꯗꯣ, ꯂꯚ ꯍꯥꯏꯔꯤꯕ ꯙꯔꯃꯗꯣ, ꯐꯣꯔꯒꯤꯞꯅꯦꯁ ꯍꯥꯏꯔꯤꯕ ꯙꯔꯃꯗꯣ꯫ ꯑꯗꯨꯕꯨ ꯙꯔꯃ ꯁꯨꯝ ꯌꯥꯝꯃꯦ, ꯙꯔꯃ ꯑꯃꯒ ꯑꯃꯒ ꯈꯠꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯅꯪꯅ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤꯁꯤꯗ 90,000 ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯗꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯅꯦ ꯃꯤ 5,00,000ꯒꯤ ꯃꯊꯛꯇ ꯂꯩ, ꯈꯪꯕ꯭ꯔꯥ? ꯑꯗꯣꯝ ꯀꯁꯥꯔ ꯍꯥꯏꯔꯒ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯑꯗꯣꯝꯅ ꯈꯨꯟ ꯀꯌꯥꯈꯛ ꯂꯩ ꯈꯪꯕꯤꯕ꯭ꯔꯥ? ꯃꯤ 90,000 ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯤ 5,00,000ꯒꯤ ꯃꯊꯛꯇ ꯂꯩ ꯑꯩꯈꯣই ꯀꯁꯥꯔ ꯑꯦꯔꯤꯌꯥꯗ꯫ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯅꯣꯡꯃ,
ꯑꯩꯈꯣꯏ ꯃꯤ 5-6 ꯃꯥꯟꯅꯔꯒ ꯑꯝꯇꯪ ꯀꯣꯏꯔꯒ ꯌꯦꯡꯍꯟꯒꯦ ꯀꯣ ꯈꯣꯡꯅ ꯆꯠꯄꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯝ ꯒꯥꯔꯤꯅ ꯄꯨꯔꯒ ꯆꯠꯄꯗꯁꯨꯅꯦ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯀꯣꯏꯕꯗꯅꯦ ꯅꯣꯡꯃꯗ ꯂꯣꯏꯔꯣꯏ ꯈꯪꯕꯤꯕ꯭ꯔꯥ MG Ningthem Jesus is the only way, the truth and the life. God bless you, brother. Love from Tamenglong. TML. Hallelujah. Amen. ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯂꯝꯕꯤꯅꯤ ꯑꯆꯨꯝꯕꯅꯤ ꯍꯤꯡꯕꯅꯤ ꯑꯩꯒꯤ ꯃꯄꯥꯟꯅ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯁꯔꯒꯗ ꯊꯨꯡꯗꯦ ꯍꯥꯏꯕ ꯍꯥꯂꯦꯂꯨꯌꯥ AK ꯖꯤꯖꯁ ꯀꯥꯏꯗ ꯄꯣꯛꯀꯦ ꯈꯪꯕ ꯏꯖ꯭ꯔꯥꯌꯦꯜ ꯀꯔꯝꯕ ꯙꯔꯃ ꯆꯠꯂꯤ ꯖꯤꯍꯨꯗꯤ ꯑꯣꯀꯦ ꯐ꯭ꯔꯦꯟ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯗꯔ ꯑꯃꯨꯛꯇꯪ ꯍꯣꯂꯤ ꯕꯥꯏꯕꯜꯗꯣ ꯄꯥꯕꯤꯌꯨꯀꯣ ꯃꯤꯅ ꯍꯥꯏꯔꯛꯄ ꯇꯥꯕꯁꯦ ꯂꯝꯒꯤ ꯁꯟ ꯃꯆꯤ ꯁꯥꯡꯉꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯤꯅ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯇꯥꯕ ꯑꯩꯈꯣꯏꯅ ꯏꯁꯥꯅꯗꯤ ꯈꯪꯗꯕ ꯏꯁꯥꯅꯗꯤ ꯎꯗꯕ ꯑꯃꯅ ꯍꯥꯏꯔꯛꯄꯗꯣ ꯍꯥꯟꯅ ꯂꯝꯒꯤ ꯁꯟ ꯃꯆꯤ ꯌꯥꯝ ꯁꯥꯡꯈꯤꯕꯒꯤ ꯃꯇꯝ ꯑꯃ ꯍꯥꯏꯔꯧꯔꯥ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯗꯤ ꯄꯩꯁా ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯈ꯭ꯔꯤꯁꯇꯦꯟꯁꯤ ꯄꯩꯁꯥ ꯄꯤꯔꯒ ꯙꯔꯃ ꯑꯣꯟꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯒꯤ ꯑꯃꯗꯒꯤ ꯑꯃ ꯍꯥꯏꯅꯔꯛꯇꯅ ꯈ꯭ꯔꯤꯁꯇꯦꯟꯅꯁꯨ ꯄꯩꯁꯥꯁꯨ ꯄꯤꯕꯤꯕ ꯁꯔꯒꯗꯁꯨ ꯊꯝꯕꯤꯕꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯕꯨ ꯀꯅꯥꯝꯅꯁꯨ ꯄꯩꯁా ꯄꯤꯕꯤꯗꯦ ꯀꯅꯥꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒꯗꯤ ꯐꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒꯗꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯌꯥꯗ꯭ꯔꯦ ꯍꯨꯃꯥꯡ ꯃꯃꯜꯅ ꯄꯩꯁꯥ ꯇꯥꯜꯂꯨ ꯍꯥꯏ ꯍꯨꯃꯥꯡ ꯃꯃꯜ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯔꯒ ꯑꯥꯏꯅ ꯌꯥꯕꯒꯤ ꯂꯝꯕꯤꯗ ꯂꯣꯅ ꯌꯥꯕꯒꯤ ꯂꯝꯕꯤꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤꯗꯨꯒꯅꯤ ꯑꯩꯅ ꯆꯠꯆꯔꯤꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯒꯤ ꯀꯔꯝꯕꯅ ꯕ꯭ꯂꯦꯛꯅꯣ ꯀꯔꯝꯕꯅ ꯋꯥꯏꯠꯅꯣ ꯍꯥꯏꯕꯒꯤ ꯈꯜꯂꯝꯗꯦꯕ ꯀꯔꯝꯕꯅ ꯌꯥꯕ ꯄꯩꯁꯥꯅꯣ ꯌꯥꯗꯕ ꯄꯩꯁꯥꯅꯣ ꯄꯩꯁꯥꯕꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯕ ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯃꯤꯉꯣꯟꯗꯒꯤ ꯅꯝꯃ ꯍꯥꯟꯅ ꯄꯩꯁꯥ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯇꯧꯔꯒ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯖꯨꯁꯦ ꯋꯥꯏꯟ ꯁꯣꯞꯇ ꯖꯨ ꯌꯣꯟꯕꯗꯨꯗꯤ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯇ ꯀꯩ ꯍꯥꯏꯅꯤ ꯗꯨꯀꯥꯟ ꯈꯨꯗꯤꯡꯒꯤ ꯖꯨ ꯌꯣꯟꯕꯅꯦ ꯗꯨꯀꯥꯟꯗ ꯁꯤꯗ ꯆꯦꯡ ꯍꯋꯥꯏ ꯊꯝꯕ ꯃꯐꯝꯗꯁꯨ ꯍꯦꯛ ꯖꯨ ꯌꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟꯅꯤ ꯑꯗꯨꯒ ꯑꯩꯁꯤꯗꯤ ꯆꯤꯛꯀꯟ ꯃꯇꯟ ꯐꯪꯕꯅꯤꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯖꯨ ꯌꯣꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯌꯥꯝꯅꯁꯨ ꯍꯥꯏꯌꯦꯕ ꯑꯁ ꯅꯪ ꯖꯨ ꯌꯣꯜꯂꯨꯅꯦ ꯖꯨ ꯌꯣꯜꯂ ꯅꯪ ꯁꯤꯒ ꯖꯨ ꯌꯣꯜꯂꯗꯤ ꯅꯪ ꯄꯤꯅꯕ ꯉꯝꯃꯣꯏ ꯅꯪ ꯅꯣꯡꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10-20 ꯇꯥꯅꯤ ꯍꯦ ꯖꯨ ꯌꯣꯜꯂꯒ ꯍꯤꯡꯒꯗꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯖꯨ ꯌꯣꯜꯂꯒ ꯑꯗꯨꯒꯤ ꯕ꯭ꯂꯦꯛ ꯃꯅꯤꯗꯨ ꯌꯣꯜꯂꯒ ꯑꯩꯅ ꯖꯨ ꯌꯣꯜꯂꯒ ꯑꯩꯒꯤ ꯐꯈ꯭ꯔꯕ ꯑꯩꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯑꯩꯕꯨ ꯀꯟꯕꯤꯕ ꯃꯄꯨꯗꯣ ꯑꯩꯅ ꯆꯦꯟꯊꯍꯟꯕꯒꯤ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯣꯏ ꯍꯥꯏꯕꯅꯦꯕ ꯍꯜꯂꯦꯂꯨꯌꯥ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯔꯝꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯨ ꯇꯧꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯄꯨꯂꯤꯁꯁꯤꯡꯁꯤꯅꯅꯦꯀꯣ ꯃꯌꯥꯝ ꯃꯣꯏꯅ ꯈꯟꯕꯁꯤꯅ ꯑꯩꯁꯦ ꯗꯨꯀꯥꯟ ꯆꯨꯝꯅꯒꯤ ꯒꯦꯂꯥꯃꯥꯜꯒꯤ ꯍꯥꯏꯕꯗꯤ ꯆꯦꯡ ꯍꯋꯥꯏ ꯐꯪꯕ ꯃꯐꯝꯗꯐꯥꯎ ꯌꯣꯜꯂꯝꯕꯅꯤꯅ ꯑꯩꯒꯤꯁꯤꯒ ꯌꯣꯜꯂꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯊꯥꯖꯗꯕꯅꯦꯕ ꯅꯣꯡꯃ ꯃꯌꯥꯝ ꯑꯩꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯏꯆꯥꯁꯤꯡꯁꯨ ꯇꯨꯝꯃꯤꯀꯣ ꯅꯣꯡꯃ ꯄꯨꯡ ꯑꯃꯒꯤꯗꯨꯒ ꯑꯩꯅ ꯇꯨꯝꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯏꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯦ ꯑꯍꯤꯡꯒꯤ ꯊꯣꯡꯒꯤ ꯃꯄꯥꯟꯁꯤꯒ ꯇꯣꯛ ꯇꯧꯔꯦꯕꯀꯣ ꯄꯨꯂꯤꯁ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩ ꯈꯜꯂꯤꯁꯤꯅ ꯃꯣꯏ ꯁꯥ ꯅꯨꯡ ꯂꯧꯕ ꯖꯨ ꯉꯥꯎꯕ ꯃꯤꯁꯤꯡ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯏ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯔꯦꯕꯀꯣ ꯈꯔ ꯍꯥꯏꯗꯤ ꯆꯠꯈꯤꯅꯕꯒꯤ ꯍꯥꯏꯅ ꯄꯨꯡ ꯑꯃ ꯇꯥꯔꯦ ꯑꯩ ꯇꯨꯝꯃꯨꯔꯕꯅꯦꯕ ꯍꯧꯒꯠꯂꯛꯏꯕ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯝꯇꯪ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯦ ꯑꯩ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯉꯥꯛꯇ ꯂꯩꯔꯝꯃꯦꯕ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯩꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗꯀꯣ ꯃꯣꯏ ꯈꯜꯂꯤꯁꯤꯅ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨꯒ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩ ꯂꯧꯁꯟꯕꯁꯦ ꯂꯥꯏꯟꯃꯦꯟꯗꯨꯒ ꯑꯩꯅ ꯃꯩ ꯂꯧꯁꯟꯕꯁꯦ ꯃꯥꯅ ꯂꯨꯄꯥ 9,000 ꯍꯥꯏꯕꯅꯦꯕ ꯃꯩ 9,000 ꯄꯤꯔꯗꯤ ꯅꯪꯒꯤꯁꯦ ꯃꯩꯁꯦ ꯂꯧꯁꯟꯕꯤꯔꯒꯦ ꯑꯩꯅ ꯂꯨꯄꯥ 5,000 ꯈꯛ ꯄꯤꯔꯒ ꯑꯩ ꯅꯪꯉꯣꯟꯗꯁꯦ 5,000 ꯈꯛ ꯄꯤꯔꯒꯦ ꯑꯗꯣ ꯅꯪꯅ ꯃꯩ ꯂꯧꯁꯟꯕ ꯅꯨꯃꯤꯠꯇꯨꯒ ꯑꯋꯥꯠꯄꯗꯣ ꯄꯤꯒꯦ ꯍꯥꯏꯅ ꯊꯥ 2 ꯁꯨꯔꯦꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏꯟꯃꯦꯟꯁꯤꯅ ꯄꯥꯟꯕꯤꯗꯕ ꯑꯗꯩꯗꯤ ꯑꯩꯅ ꯃꯇꯝꯗꯨꯒ ꯍꯨꯛ ꯄꯥꯟꯕꯅꯦꯕ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯊꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯇꯥꯔ ꯆꯠꯂꯤ ꯑꯗꯨꯒ ꯍꯨꯛ ꯄꯥꯜꯂꯦꯕꯀꯣ ꯑꯗꯣ ꯍꯨꯛꯇꯣ ꯎꯈ꯭ꯔꯦꯕ ꯑꯗꯩ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯁꯨ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯍꯤꯡꯒꯤ ꯄꯨꯡ 1ꯗ ꯍꯧꯒꯠꯂꯛꯄꯅꯤꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯧꯋꯤꯗꯣꯏꯗꯤ ꯊꯣꯛꯑꯒ ꯄꯨꯂꯤꯁ ꯑꯃꯈꯛꯅ ꯃꯣꯏ ꯄꯨꯂꯤꯁꯁꯦ ꯃꯌꯥꯝ 15-20ꯃꯨꯛ ꯑꯣꯏꯔꯝꯒꯅꯤꯀꯣ ꯖꯤꯞꯀꯤ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯃꯀꯣꯛꯇ ꯐꯝꯃꯝꯃꯤ ꯕꯪꯒꯥꯂꯤꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯈꯟ ꯌꯥꯁꯦ ꯂꯒꯥꯜ ꯄꯥꯎ ꯍꯥꯏ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒ ꯁꯥꯔ ꯍꯥꯏꯅ ꯍꯥꯏ ꯑꯆꯧꯕꯗꯨꯅ ꯍꯨꯛ ꯄꯥꯟꯕꯗꯨꯒ ꯍꯥꯏꯔꯛꯑꯦꯕ ꯁꯤ ꯀꯩꯅꯣ ꯍꯥꯏ
ꯑꯩꯅ ꯁꯥꯔꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯂꯥꯏꯟꯃꯦꯟꯗ ꯄꯩꯁꯥ ꯄꯤꯔꯕꯅꯤ ꯑꯗꯣ ꯂꯥꯏꯟꯃꯦꯟꯅ ꯄꯥꯟꯗꯕꯒꯤꯅꯤ ꯍꯥꯏꯕꯗꯨꯒ ꯃꯣꯏ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯁꯥꯔ এখানে তো একটু গন আইছে ꯀꯥꯏ ꯍꯥꯏꯗꯤ ꯖꯨꯒꯤꯅꯦ ꯃꯣꯏ ꯆꯪꯉꯛꯏꯁꯦ ꯖꯨꯗ ꯔꯦꯞ ꯇꯧꯁꯜꯂꯒ ꯖꯨ ꯂꯩ ꯇꯥꯔꯒꯗꯤ ꯐꯥꯔꯒ ꯄꯩꯁꯥ ꯂꯧꯅꯕꯒꯤꯅꯦꯕ ꯒꯣꯟ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯖꯨ ꯅꯝꯃꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯁꯥꯔ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯒꯗꯤ ꯖꯨ ꯌꯣꯟꯗꯦ ꯁꯥꯔ ꯍꯣꯏꯅ ꯆꯪꯉꯒ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯁꯨ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡꯗꯤ ꯇꯨꯝꯃꯤ ꯃꯣꯏ ꯆꯪꯗꯩ ꯇꯧꯔꯝꯃꯦꯕ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯇꯨꯝꯃꯤ ꯍꯥꯏꯕꯁꯤꯗ ꯒ꯭ꯔꯛ ꯂꯥꯎꯅ ꯃꯣꯏꯁꯦ ꯍꯜꯂꯦꯕ ꯄꯨꯡ ꯑꯃꯗꯕꯨ ꯃꯌꯥꯝ ꯃꯤ ꯌꯨꯝ ꯑꯃꯗ ꯆꯪꯕ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ ꯄꯨꯡ ꯑꯃ ꯍꯥꯏꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯕꯗꯨꯒ ꯈꯪꯈ꯭ꯔꯦꯅ ꯃꯣꯏꯁꯨ ꯑꯩꯅ ꯍꯥꯏ ꯇꯣꯔꯁꯀ ꯀꯥꯞꯄ ꯌꯦꯡꯉꯤ ꯁꯥꯔ ꯌꯦꯡꯉꯨ ꯀꯣꯏꯊꯤ ꯊꯤꯌꯨ ꯑꯩꯁꯤꯒ ꯑꯗꯣ ꯐꯪꯗꯤ ꯐꯪꯉꯣꯏ ꯌꯣꯟꯗꯕꯅꯤꯅ ꯀꯥꯏ ꯐꯪꯒꯅꯤ ꯑꯗꯣ ꯁꯥꯔ ꯑꯩꯒꯤ ꯐ꯭ꯔꯤꯖꯇꯗꯤ ꯆꯤꯛꯀꯟ ꯅꯨꯡꯀꯟ ꯌꯥꯝ ꯂꯩ ꯑꯗꯨ ꯅꯣꯏ ꯆꯥꯒꯦ ꯑꯩꯁꯨ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯈꯪꯉꯦ ꯃꯣꯏ ꯂꯩꯇꯦ ꯍꯥꯏꯗꯣ ꯈꯪꯉꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯒꯦ ꯑꯗꯨꯅ ꯍꯨꯛꯁꯦ ꯄꯥꯜꯂꯤꯁꯦ ꯍꯨꯛ ꯃꯩ ꯄꯥꯟꯕꯗꯣ ꯂꯧꯊꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃ ꯆꯠꯈ꯭ꯔꯦꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯑꯩꯅ ꯂꯥꯏꯟꯃꯦꯟꯗꯨꯒ ꯐꯣꯟ ꯇꯧꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯀꯔꯤꯒꯤ ꯄꯥꯟꯗꯣꯏꯅꯣ ꯄꯥꯜꯂꯣ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯏꯟꯃꯦꯟꯗꯨꯒ ꯈꯔ ꯉꯥꯡꯕꯗꯒꯤ ꯃꯥꯁꯦ ꯈꯨꯗꯛꯇ ꯂꯥꯛꯑꯦ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯒ ꯑꯗꯨꯝ ꯄꯥꯟꯁꯤꯟꯈ꯭ꯔꯦ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯃꯣꯏꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯗꯁꯨ ꯃꯣꯏ ꯎꯔꯝꯒꯅꯦꯕ ꯀꯣ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯦ ꯃꯌꯥꯝ ꯑꯩ ꯇꯧꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯥꯏꯟ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤ ꯈꯪꯕ꯭ꯔꯥ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯂꯥꯛꯑꯦꯕ ꯙꯔꯃꯅ ꯃꯤ ꯍꯥꯠꯄ ꯌꯥꯔꯣꯏ ꯑꯥꯏꯟꯅꯁꯨ ꯌꯥꯔꯣꯏ ꯙꯔꯃꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯌꯥꯗꯦ ꯑꯥꯏꯟꯅꯁꯨ ꯌꯥꯔꯣꯏ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯔꯤꯂꯦꯁꯟ ꯂꯩꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯇꯥꯃꯣꯕꯨ ꯏꯁꯣꯔꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯃꯦꯟ ꯏꯁꯣꯔꯒꯤ ꯂꯣꯏꯅꯕꯤꯕꯒꯤ ꯃꯄꯥꯜꯅꯅꯤ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄꯤꯒꯗꯧꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯄꯥꯕꯨ ꯈꯪꯖꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯤꯡ ꯊꯣꯛꯄ ꯑꯃ ꯁꯤꯌꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯅ ꯉꯁꯤ ꯑꯐꯕ ꯋꯥꯄꯥꯎ ꯍꯥꯏꯕꯁꯦ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯇꯥꯕꯗꯒꯤ ꯐꯪꯉꯤ ꯍꯥꯏ ꯁꯔꯒꯗ ꯀꯥꯕꯁꯦ ꯃꯤꯀꯨꯞ ꯑꯃꯗ ꯑꯗꯨꯝ ꯁꯔꯒꯒꯤ ꯃꯆꯥ ꯑꯣꯏꯍꯟꯕꯤꯕ ꯌꯥꯏ ꯇꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯑꯃ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯁꯤꯔꯦꯀꯣ ꯁꯤꯕꯁꯤꯗ ꯇꯥꯆꯧꯁꯤꯒꯤ ꯃꯆꯦ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯆꯦꯁꯤꯡ ꯊꯣꯛꯄ ꯑꯃꯁꯦ ꯑꯁꯤꯕꯁꯦ ꯁꯨꯃꯥꯡꯗ ꯊꯝꯕꯅꯤ ꯁꯨꯃꯥꯡꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯦ ꯑꯗꯨꯑꯣꯏꯗꯤ ꯏꯆꯦꯁꯤꯅ ꯊꯦꯡꯅ ꯂꯥꯛꯑꯒ ꯃꯥ ꯀꯩ ꯍꯥꯏꯒꯦꯕꯨ ꯑꯣ ꯏꯕꯨꯡꯉꯣ ꯍꯥꯏ ꯀꯞꯄꯦꯕꯀꯣ ꯃꯥꯒꯤ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯨꯒꯅꯦ ꯑꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯒꯦꯅꯦ ꯅꯪꯕꯨ ꯎꯅꯕ ꯐꯪꯉꯔꯣꯏꯀꯣ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯞꯄꯦ ꯃꯌꯥꯝ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯅꯤꯀꯣ ꯅꯪ ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯁꯤꯕꯣ ꯅꯪꯁꯤ ꯎꯅꯕ ꯐꯪꯉꯔꯣꯏꯀꯣ ꯏꯆꯦꯅ ꯍꯥꯏ ꯀꯞꯄꯦ ꯑꯩꯁꯨ ꯀꯞꯄꯦ ꯑꯥꯔꯊꯗꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯥꯔꯊꯗꯣ ꯃꯤꯅꯤꯡꯗꯣ ꯅꯪ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯅꯪ ꯎꯅꯕ ꯐꯪꯉꯔꯣꯏꯀꯣ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯍꯥꯏꯔꯤꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯄꯨꯁꯤꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯔꯣ ꯋꯦꯌꯔ ꯏꯁ ꯌꯣꯔ ꯄ꯭ꯂꯦꯁ ꯅꯪꯒꯤ ꯃꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯟꯖꯕ ꯇꯥꯔꯒꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯕꯤꯕꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯍꯜꯂꯦꯕ ꯑꯩꯈꯣꯏꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯃꯤ ꯍꯥꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯗꯥꯎꯠꯐꯨꯜ ꯑꯣꯏꯕ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯃꯤꯅ ꯃꯈꯖꯥꯏꯗ ꯊꯥꯔꯛꯄꯗꯣ ꯃꯥ ꯑꯇꯣꯞꯄ ꯈꯖꯥꯏ ꯑꯣꯟꯁꯤꯟꯕꯗꯣ ꯐꯨꯒꯗꯧꯕ ꯅꯠꯇꯦ ꯍꯥꯠꯀꯗꯧꯕ ꯅꯠꯇꯦ ꯅꯣꯡꯃꯩ ꯀꯥꯞꯀꯗꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯎꯔꯤꯕ ꯈ꯭ꯔꯤꯁꯇꯦꯟꯁꯤꯗꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯎꯔꯛꯇꯕ ꯇꯥꯁꯨ ꯇꯥꯈꯤꯗꯕ ꯕꯥꯏꯕꯜꯅꯁꯨ ꯇꯥꯛꯇꯕ ꯑꯣꯜ ꯇꯦꯁꯇꯥꯏꯃꯦꯟꯒꯤ ꯃꯇꯝꯗ ꯋꯥꯌꯦꯜ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯗꯕ ꯃꯇꯝꯗ ꯇꯧꯅꯕꯗꯣ ꯑꯗꯨ ꯎꯏꯌꯦꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯌꯤꯁꯨꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯀꯣꯛꯄꯤꯕ ꯉꯥꯛꯄꯤꯕꯁꯦ ꯌꯥꯝꯅ ꯃꯔꯨꯅꯦꯕ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯁꯦ ꯏꯁꯣꯔꯅ ꯃꯥꯁꯦ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯄꯨꯕꯤꯔꯤꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯦaven ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯃꯨꯛ ꯎꯅꯒꯅꯦꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯣꯏꯟꯁꯦ ꯃꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨꯕꯀꯣ ꯑꯗꯨꯝ ꯈꯟꯕꯤꯌꯨꯕ ꯉꯁꯤ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯣꯝꯒꯤ ꯅꯨꯄꯤ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯄꯨꯝꯅꯃꯛ ꯎꯅꯔꯒ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯂꯩꯒꯅꯦꯕ ꯑꯗꯣꯝꯒꯤ ꯁꯛꯇꯝ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯁꯦ
ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯅꯥ ꯑꯌꯦꯛ ꯆꯦꯟꯕ ꯍꯛꯆꯥꯡꯁꯦ ꯑꯣꯏꯔꯔꯣꯏ ꯁꯔꯒꯒꯤ ꯍꯛꯆꯥꯡꯗ ꯑꯣꯟꯊꯣꯛꯄꯤꯒꯅꯦꯕ ꯍꯤꯟꯗꯤꯗ ꯔꯨꯄꯥꯟꯇꯔꯤꯠ ꯀꯧꯋꯦꯕ ꯔꯨꯄꯥꯟꯇꯔꯤꯠ ꯑꯣꯏꯔꯒ ꯄꯨꯒꯅꯦꯕ ꯌꯦꯡꯕꯤꯌꯨꯕ ꯑꯗꯨꯗꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯍꯦꯚꯟ ꯑꯗꯨꯒ ꯀꯞꯄ ꯋꯥꯕ ꯇꯦꯡꯊꯥꯕ ꯁꯦꯠꯅꯕ ꯈꯥꯏꯅꯕ ꯐꯨꯅꯕ ꯍꯥꯠꯇꯣꯛꯅꯕ ꯌꯦꯡꯊꯤꯅꯕ ꯂꯃꯟ ꯈꯨꯝꯅꯕ ꯍꯥꯏꯕ ꯂꯩꯔꯔꯣꯏ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯥꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯔꯣꯏ ꯏꯁꯣꯔꯗꯒꯤ ꯊꯣꯔꯛꯄ ꯃꯉꯥꯜꯅ ꯑꯩꯈꯣꯏꯕꯨ ꯌꯣꯝꯗꯨꯅ ꯊꯝꯕꯤꯔꯒꯅꯤ ꯌꯦꯡꯕꯤꯌꯨ ꯁꯔꯒꯗꯨꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯏꯕꯅꯦꯕ ꯁꯤꯗ ꯇꯥꯛꯏꯕꯅꯦꯕ ꯑꯗꯨꯒ ꯁꯔꯒ ꯍꯦꯚꯦꯟ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯁꯔꯒ ꯍꯥꯏꯕꯗꯨꯒꯁꯨ ꯙꯔꯃ ꯁꯤꯡꯗ ꯑꯗꯨꯒ ꯁꯔꯒꯗ ꯅꯨꯄꯤ ꯂꯩ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯏꯔꯨꯖꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯍꯣꯂꯤ ꯕꯥꯏꯕꯜꯒꯤ ꯁꯔꯒꯁꯤꯗꯤ ꯑꯩꯈꯣꯏꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯒꯤ ꯃꯐꯝꯅꯦꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯕ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯄꯥꯟꯕꯁꯦ ꯄꯣꯛꯑꯒꯗꯤ ꯑꯃꯨꯛ ꯁꯤꯒꯗꯕꯅꯤ ꯑꯃ ꯁꯤꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯁꯔꯒꯗ ꯎꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯃꯅ ꯁꯤꯕ ꯃꯇꯝꯗ ꯎꯅꯔꯔꯣꯏꯀꯣ ꯍꯥꯏꯅ ꯀꯞꯄꯒꯤ ꯃꯍꯨꯠꯇ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯏꯄꯥꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕꯗ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ ꯋꯥꯔꯗꯁꯦ ꯌꯦꯡꯕꯤꯌꯨ ꯈꯨꯔꯝꯕꯒꯤ ꯋꯥꯔꯗꯁꯦ ꯀꯟꯕꯤꯌꯨ ꯀꯣꯛꯄꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯏꯅꯥꯛ ꯈꯨꯜꯍꯟꯕꯤꯌꯨ ꯑꯩꯅ ꯁꯦ ꯀꯠꯈ꯭ꯔꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯂꯨꯄꯥ 10,000 ꯀꯠꯂꯤꯁꯤꯗꯤ 10,000 ꯀꯠꯂꯤ ꯑꯩꯉꯣꯟꯗ ꯁꯦ ꯄꯤꯕꯤꯌꯨ ꯗꯤꯃꯥꯟ ꯀꯧꯋꯦꯕ ꯗꯤꯃꯥꯟ ꯊꯕꯛ ꯆꯪꯅꯕꯒꯤ ꯇꯧꯕ ꯃꯇꯝꯗ ꯘꯨꯁ ꯄꯤꯔꯒ ꯊꯕꯛ ꯆꯪꯍꯟꯕꯗꯣ ꯘꯨꯁ ꯄꯤꯔꯒ ꯊꯕꯛ ꯆꯪꯍꯟꯕꯁꯦ ꯄꯨꯂꯤꯁꯅ ꯑꯥꯏꯟꯅ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯔꯝꯕ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯂꯧꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯇꯧꯕꯁꯤꯗꯤ ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯄꯩꯁꯥ ꯀꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯄꯩꯁꯥ ꯀꯠꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄ꯭ꯔꯦꯌꯔ ꯇꯧꯍꯟꯕ ꯃꯇꯝꯗ ꯄꯥꯁꯇꯔ ꯑꯃꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯁꯥꯔ ꯑꯣꯖꯥ ꯁꯦ ꯂꯨꯄꯥ 1,000 ꯑꯩ ꯀꯠꯂꯒꯦ ꯑꯩꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕꯅꯦ ꯄꯩꯁꯥꯒ ꯏꯁꯣꯔꯒ ꯑꯣꯟꯅꯕ ꯌꯥꯗꯦ ꯃꯌꯥꯝ ꯎꯜꯇꯥ ꯍꯪꯒꯠꯅ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯦꯕ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯤꯁ ꯑꯣꯟ ꯕ꯭ꯂꯠ ꯃꯥꯒꯤ ꯃꯁꯥꯒꯤ ꯏ ꯑꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯋꯥꯔꯤꯔ ꯁꯤ ꯏꯁꯇꯣꯔꯤ ꯑꯃꯔ ꯏꯁꯇꯣꯔꯤꯗꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯩ ꯁꯦꯡꯗꯕ ꯋꯥꯔꯤ ꯂꯩ ꯀꯥꯜꯄꯅꯤꯛ ꯋꯥꯔꯤ ꯂꯩ ꯍꯥꯏꯕꯗꯤ ꯀꯥꯜꯄꯅꯤꯛ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯇꯧꯕ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯂꯩ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯍꯤꯁꯇꯣꯔꯤꯀꯦꯜ ꯉꯁꯤ ꯆꯍꯤ ꯃꯁꯤꯡ ꯊꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯅ 2024 ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯔꯤꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯗꯒꯤ ꯑꯣꯏꯈꯤꯕ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ 2024 ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯋꯥꯍꯩꯁꯤꯗꯤ ꯀꯛꯄ ꯌꯥꯗꯕ ꯖꯤꯁꯨꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯅꯠꯇꯕ ꯑꯗꯨꯒ ꯖꯤꯁꯨ ꯊꯥꯖꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯕ ꯃꯃꯤꯡ ꯍꯣꯡꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯕ ꯑꯩꯒꯤ ꯃꯃꯤꯡꯁꯦ ꯑꯩꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯗꯤ ꯑꯣꯟꯊꯣꯛꯇꯣꯏ ꯅꯠꯇꯦꯕ ꯑꯩꯒꯤ ꯃꯃꯤꯡ ꯑꯣꯟꯊꯣꯛꯑꯒ ꯀꯥꯟꯅꯗꯦꯕ ꯃꯌꯥꯝ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯑꯗꯨ ꯈꯪꯕꯤꯔꯝꯒꯅꯦꯕ ꯃꯃꯤꯡ ꯑꯣꯟꯊꯣꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯤꯡ ꯑꯣꯟꯊꯣꯛꯑꯒ ꯑꯩꯁꯦ ꯑꯐꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯅꯣ ꯃꯃꯤꯡꯗꯨꯗꯤ ꯑꯗꯣꯝꯅ ꯍꯥꯞꯅꯤꯡꯕ ꯍꯥꯞꯄ ꯌꯥꯏ ꯑꯣꯟꯊꯣꯛꯅꯤꯡꯕ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯑꯗꯣꯝꯒꯤ ꯅꯨꯡꯗꯣ ꯑꯣꯟꯊꯣꯛꯄꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯅꯨꯡ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯊꯪꯕ ꯃꯤ ꯑꯗꯨ ꯁꯦꯡꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯃꯅꯨꯡ ꯊꯪꯕ ꯃꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯄꯥꯄꯤ ꯑꯣꯏꯔꯝꯕꯗꯒꯤ ꯐꯠꯇꯕ ꯑꯣꯏꯔꯝꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯇꯥꯔꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤꯗꯤ ꯑꯩꯅ ꯄꯥꯡꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯄꯥꯡꯍꯟꯕꯤꯕꯅꯤ ꯍꯜꯂꯦꯂꯨꯌꯥ ꯑꯃꯦꯟ ꯄꯥꯡꯉꯛꯈꯤꯒꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯀꯣ ꯈ꯭ꯔꯤꯁꯇꯦꯟ ꯀꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯋꯥꯕ ꯑꯃ ꯇꯥꯔꯦ ꯑꯣꯖꯥ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯂꯨꯄꯥ ꯑꯃ ꯍꯥꯄꯛꯇꯦꯕ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ ꯀꯅꯥꯅ ꯄꯩꯁꯥ ꯍꯥꯞꯄꯛꯏ ꯀꯅꯥꯅ ꯍꯥꯄꯛꯇꯦ ꯍꯥꯏꯕ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ ꯍꯣꯏ ꯂꯩꯖꯗ꯭ꯔꯒꯅ ꯂꯩꯇꯕꯗꯨꯅ ꯂꯩꯇꯕꯅꯤꯀꯣ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯃꯔꯛꯇ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯕꯦꯇꯣꯟ ꯂꯨꯄꯥ 50,000 ꯆꯥꯕ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯋꯥꯕ ꯑꯃ ꯇꯥꯔꯦ ꯐꯦꯃꯤꯂꯤ ꯑꯃ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯒꯦꯁ ꯂꯩꯇ꯭ꯔꯦ ꯐꯃꯨꯡ ꯂꯩꯇ꯭ꯔꯦ ꯑꯅꯥꯕꯗ ꯂꯩꯔꯦ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯊꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯛꯏ ꯑꯩ ꯏꯊꯟꯇꯅꯗꯤ ꯉꯝꯗꯦ ꯑꯣꯖꯥ ꯃꯌꯥꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯆꯤꯡꯃꯤꯒꯤ ꯏꯆꯦꯁꯤꯡ ꯆꯤꯡꯃꯤꯒꯤ ꯅꯥꯒꯥꯒꯤ ꯏꯆꯦꯁꯤꯡ ꯃꯔꯤꯡꯒꯤ ꯏꯆꯦꯁꯤꯡ ꯇꯥꯡꯈꯨꯜ ꯏꯆꯦꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯄꯨꯝꯅꯃꯛ ꯅꯠꯇꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯅꯧꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯔꯛꯄ ꯑꯩꯒꯤ ꯋꯥꯄꯥꯎ ꯇꯥꯕꯗꯒꯤ ꯏꯄꯥꯒꯤ ꯋꯥꯄꯥꯎ ꯇꯥꯕꯗꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗꯒꯤ ꯋꯥꯄꯥꯎ ꯇꯥꯕꯗꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯖꯔꯛꯄ ꯃꯤꯁꯤꯡꯅꯅꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯨꯄꯥ 100 ಖꯪꯗꯦ 200 ꯈꯪꯗꯦ 500 ꯈꯪꯗꯦ ꯍꯥꯞꯄꯤꯔꯛꯄꯗꯨꯅꯦꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯅꯧ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯅꯦ ꯄꯥꯡꯕꯤꯔꯛꯇꯦꯕ
ꯑꯗꯨꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅ ꯁꯨꯝ ꯌꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯩꯁꯥ ꯍꯥꯞꯅꯔꯒ ꯂꯨꯄꯥ 3,000 ꯈꯛ ꯀꯥꯏꯌꯦꯕ. ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯉꯝꯖꯕ ꯈꯔ 500 1,000 ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯉꯤꯕꯅꯦꯕ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇ. ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨꯅꯦ ꯉꯁꯥꯏ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗꯣ, ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯈ꯭ꯔꯤꯁꯇꯦꯟ ꯃꯌꯥꯝ ꯑꯃꯅꯦꯕ. ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯟꯗꯕ, ꯃꯁꯥꯒꯤ ꯀꯥꯟꯅꯅꯕꯇ ꯈꯟꯕ, ꯃꯥꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕ, ꯑꯁꯤꯒꯨꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ. ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ. ꯃꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯇ ꯈꯟꯕꯅꯦ, ꯃꯈꯣꯏꯒꯤ ꯆꯔꯆꯇꯨꯒꯤꯇ, ꯃꯈꯣꯏꯒꯤ ꯂꯅꯥꯏ ꯆꯔꯆꯇꯣ ꯑꯗꯨꯒꯤꯇ ꯈꯟꯕꯅꯦ. ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯝꯖꯕꯗꯣ ꯃꯇꯦꯡ ꯄꯥꯡꯒꯗꯧꯕꯅꯦꯕ. ꯑꯗꯣ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯉꯒ ꯌꯥꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯉꯁꯤꯁꯨ ꯍꯤꯡꯉꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯈꯤ, ꯍꯌꯦꯡꯁꯨ ꯇꯧꯈꯤꯕ ꯌꯥꯏ. ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯔꯤꯕꯅꯦꯕ. ꯑꯗꯨ ꯑꯁꯤꯅꯤ ꯃꯌꯥꯝ ꯀꯣ. ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯔꯒꯁꯨ ꯈ꯭ꯔꯤꯁꯇꯦꯟ ꯈꯔꯁꯨ ꯂꯩ, ꯆꯦꯟꯊꯍꯟꯕ ꯈ꯭ꯔꯤꯁꯇꯦꯟ ꯈꯔꯁꯨ ꯂꯩ, ꯆꯦꯟꯊꯍꯟꯕ ꯃꯌꯥꯝ. ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯅ AK ꯍꯥꯏꯕ ꯕ꯭ꯔꯗꯔꯁꯤꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯆꯨꯝꯃꯤ ꯕ꯭ꯔꯗꯔ. ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨꯅꯦ ꯁꯥꯁꯟꯅꯕ ꯈ꯭ꯔꯤꯁꯇꯦꯟ ꯌꯥꯝ ꯂꯩꯌꯦꯕ. ꯊꯕꯛ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯪꯕ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯗꯤ ꯊꯕꯛ ꯐꯪꯒꯗ꯭ꯔꯥ, ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯀꯣꯏꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯆꯪꯕ ꯈ꯭ꯔꯤꯁꯇꯦꯟꯁꯨ ꯂꯩꯌꯦꯕ. ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒꯗꯤ ꯄꯩꯁా ꯐꯪꯒꯅꯤ ꯍꯥꯏꯅ ꯆꯪꯕ ꯈ꯭ꯔꯤꯁꯇꯦꯟꯁꯨ ꯂꯩꯌꯦꯕ. ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒꯗꯤ ꯂꯝ ꯐꯪꯒꯅꯤ, ꯁꯥ ꯆꯥꯕ ꯌꯥꯅꯤ ꯍꯥꯏꯅ ꯆꯪꯕ ꯈ꯭ꯔꯤꯁꯇꯦꯟꯁꯨ ꯂꯩꯔꯝꯃꯦꯕ. ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯂꯩꯔꯝꯈ꯭ꯔꯦꯕ. ꯑꯗꯨꯕꯨ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯊꯣꯛꯈꯤꯕ. ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏ ꯆꯠꯈꯤꯕ. ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯈꯣꯏꯅ ꯊꯥꯖꯈꯤꯗꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗꯦ. ꯈ꯭ꯔꯤꯁꯇꯗ ꯃꯈꯣꯏ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ, ꯃꯊꯟꯇ ꯊꯣꯛꯈꯤ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯔꯝꯗꯦ. ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕ. ꯑꯗꯨꯅ ꯊꯥꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯕꯁꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯋꯥꯕ ꯇꯥꯔꯒ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯃꯗꯣ ꯄꯥꯡꯉꯤꯕꯗꯣ, ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯝꯕꯗꯣ, ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯅꯅꯦ ꯌꯣꯟꯊꯣꯛꯀꯦꯔꯥ, ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯒꯦꯅꯣ ꯑꯗꯨꯗꯤ ꯃꯈꯣꯏꯗ ꯈꯪꯈ꯭ꯔꯦꯗꯅꯀꯣ. ꯑꯗꯨꯕꯨ ꯅꯤꯖꯕ ꯃꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯏꯄꯥꯒꯤ ꯋꯥꯍꯩꯅꯤ. ꯅꯤꯖꯕ ꯃꯉꯣꯟꯗ ꯄꯤꯌꯨ. ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯃꯩꯇꯩꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯅꯨꯄꯥ ꯑꯃꯅ, ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯗꯥꯎꯟ ꯑꯣꯏꯔꯦ. ꯃꯩꯇꯩꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤꯗꯤ ꯌꯨꯝ ꯁꯥꯔꯤ, ꯗꯂꯥꯏ ꯃꯊꯣꯜ 2 3 ꯍꯧꯅ ꯌꯨꯝ ꯁꯥꯕꯅꯤ. ꯑꯗꯣ ꯑꯩ ꯂꯨꯄꯥ 1,95,000-1,50,000 ꯆꯪꯅ ꯁꯥꯕꯅꯤ, ꯌꯨꯝꯁꯦ ꯁꯥꯔꯤ ꯍꯥꯏ. ꯑꯗꯩꯗꯤ ꯑꯩꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯁꯦ ꯗꯥꯟꯁ ꯇꯧꯕ ꯄꯥꯝꯕ, ꯗꯥꯟꯁ ꯑꯣꯜ ꯑꯁꯥꯝ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟꯗ ꯗꯥꯟꯁ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕ ꯍꯦꯔꯣ ꯑꯣꯏꯅ ꯑꯦꯜꯕꯝꯗꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯕꯒꯤ ꯃꯔꯝꯅ ꯖꯒꯣꯏꯁꯦ ꯑꯩꯉꯣꯟꯗ ꯏꯄꯥꯅ ꯍꯥꯞꯄꯤꯔꯛꯑꯦ. ꯇꯦꯂꯦꯟꯠ ꯑꯣꯏꯅ ꯏꯄꯥꯅ ꯍꯥꯞꯄꯛꯑꯦ. ꯑꯗꯣ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯖꯒꯣꯏꯒꯁꯦ ꯑꯗꯨꯝ ꯎꯠꯊꯣꯛꯄ ꯃꯇꯝꯗ, ꯑꯁ ꯅꯪꯗꯣ ꯏꯁꯣꯔꯅ ꯌꯥꯗꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯥꯏꯅ ꯑꯩꯉꯣꯟꯁꯤꯗꯒ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯅꯣꯡꯃ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯌꯦꯕ, ꯑꯣꯖꯥ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯃꯗ ꯑꯣꯖꯥ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯃꯤꯟꯅꯁꯤ, ꯑꯣꯖꯥꯅ ꯉꯝꯖꯕ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯋꯥꯆꯞꯇ ꯏꯔ ꯊꯥꯕꯅꯤ. ꯃꯥ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕꯨ, ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔꯗ ꯑꯩꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏ. ꯁꯣꯝꯗꯅ ꯂꯨꯄꯥ 1,95,000ꯒꯤ ꯌꯨꯝ ꯁꯥꯔꯤ, ꯐ꯭ꯂꯦꯠ ꯁꯥꯔꯤ, ꯃꯅꯤꯄꯨꯔꯗ ꯑꯩꯁꯨ ꯁꯛꯈꯪꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯥꯡꯉꯣ ꯍꯥꯏꯕꯗꯣ, ꯍꯣꯏ ꯂꯨꯄꯥ 500 ꯑꯃꯒ ꯂꯨꯄꯥ 1,000 ꯑꯃꯒ, ꯑꯣꯖꯥ ꯅꯪꯒꯤꯗꯃꯛꯇ ꯑꯋꯥꯕ, ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯥꯝ ꯐꯩ, ꯈꯤꯇꯪꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒꯀꯣ, ꯑꯩꯅꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯣꯖꯥꯅꯗꯤ ꯇꯧꯔꯤꯕꯅꯤ. ꯑꯩꯅ ꯇꯧꯔꯤꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯄꯨꯝꯅꯃꯛꯀꯤꯅꯦꯕ. ꯑꯩꯅ ꯇꯧꯔꯤꯁꯦ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯒꯤꯅꯦꯕ. ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯕ, ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯁꯦ ꯏꯄꯥ ꯃꯥꯒꯤ ꯑꯅꯤꯡꯕꯅꯦꯕ. ꯑꯗꯨꯒ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯂꯩꯇ ꯂꯥꯏꯔ ꯑꯃ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯉꯝꯗꯦꯕ ꯃꯌꯥꯝ ꯑꯩꯗꯤ. ꯑꯗꯨꯒ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯗꯨꯁꯨ ꯄꯥꯡꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯃꯌꯥꯝ. ꯑꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯌꯥꯝꯅꯗꯤ ꯄꯩꯁꯥ ꯂꯩꯕ, 1,95,000-1,50,000 ꯁꯥꯕꯗꯨꯅ ꯂꯨꯄꯥ 1,000 ꯑꯃꯒ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯂꯥꯏꯔꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯋꯥꯔꯦ ꯍꯥꯏꯕꯗꯨꯒ ꯄꯤꯌꯨ ꯍꯥꯏꯅ, ꯄꯤꯕꯤꯌꯨꯀꯣ ꯑꯣꯖꯥ ꯍꯥꯏꯔꯒ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕ ꯉꯝꯅꯕ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ, ꯃꯥ ꯂꯥꯏꯔꯕꯗ ꯄꯤꯕ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕꯗꯨ ꯂꯩꯇ꯭ꯔꯤꯑꯕ. ꯁꯤꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯔꯣꯅꯤꯕꯂꯥ ꯂꯩꯃ ꯍꯜꯂꯦꯂꯨꯌꯥ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ, ꯑꯃꯦꯟ. ꯑꯗꯨꯗꯒꯤꯗꯤ ꯑꯕꯣꯆꯥ ꯅꯣꯡ, ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯄꯣꯛꯄꯗ ꯌꯥꯎꯖꯔꯛꯂꯕ ꯂꯥꯏꯅꯤꯡ ꯏꯅꯥꯠ ꯆꯠꯅꯕꯅ ꯐꯩ ꯈꯟꯖꯩ. ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯥꯏꯅꯤꯡꯗꯤ ꯑꯣꯖꯥ, ꯂꯥꯏꯅꯤꯡ ꯄꯨꯝꯅꯃꯛ ꯐꯩ. ꯂꯥꯏꯅꯤꯡ ꯄꯨꯝꯅꯃꯛ ꯐꯩ. ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯅ, ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅꯤꯀꯣ ꯑꯣꯖꯥ, ꯂꯥꯏꯅꯤꯡꯅ ꯑꯩꯕꯨ ꯑꯐꯕ ꯑꯣꯏꯍꯜꯂꯛꯄ ꯉꯝꯗꯦ.
लाइनिंग अफब तौ हाइबनी अदुबु जीशु ख्रिस्ट हाइबा मपू अमखक लाखी महाकना हाइबदी नंगना अफब तौब ngamdaba nangna tawkiba nangi papato ina kokpige aibu thajaba matamda lemna ran khobam phangi na hayoda khwaidagi faba lining hairagadi kushibi lining sini jisu matambi lining di kokpi kushibi sini shiba khaygi khoigi dukta awaba khangbiba aduga humni shiba numita hingkibado aduna da aigidi hingisu jisu gidam hingzagani ai shirabasu jisu gidam shigani adubu jisu kristo pan haibiba mulai aigi ayabu natanadi mangak amatta leibakta taroi haiba ipai ipagi wahai amalei aduga aina thajaba amalei madudi ai taibang pan mata leiringai matamda Yesu Krista ipana wayan bagidamukta lakani amasung ipana aibu shidana aibu ipana noba hakchang onthok piduna sargagi hakchang onthok piduna aibu pukhat pigani haibase aigi thajaba moigonda phaurakpa amalei maramaduna oja aigi pagi damakta aidi hingzagani maramdi ipana shiduna loiruraba ise ipana kanbibani amen renubala leima ozana haidokhiba ishorgi wahai asida kari fattaba nungaitaba wahai yaurabage kamenta saubasu yauribase se khangdabagini keno sister khangdragadi akoigi khangdragadi saw mi ani ka kena taw matamda ko wa ngangnaba matamda khangdaba musu pusaw sawdo Holy Bible se pabiu Old Testament gi mamang the New Testament pabiu Old Testament da maru ina khoina ubase Ten Commandment wain jathang se ngak pangamde wain jathang ngakpa wain jathang isorna khoi bu nungsibiraga mibena tongan ba khutna saba khutna saraga isorni haina khuramakpa matamda Moses da Ten Commandment lakibani amasung Ten Commandment piraba matung da su wain jathang se ngak pangamdabagi maram nang halidna lan halidna bihat minai tawi aduga yehudi singi marakta mekoina dharma yam ngae mekoi yam phare haibadusu mekoi wain jathang ngak pangam khide haibagi proof kadai da lei nupi ama lana bagi da bharat matam tisuda nang dikari hai moshigi matungina di hariba nupi ase lana bada pharak nupi ase nungna hana tha waina nunga tharaga halu waina hai tisu nang dikari hari haiba matam tisuna narakta pa mata tawki na hana thau haibada mata thau kidabado ramuna haiba wain jathang kan ngak kide amen aduga isugi achumba chimba bagi damta koi shonbagi maramna pangbiba hariba thawai asingba do koida free oina thada birabani hariba thawai asingba nang sigi life asibu yengbirakadaba punamaktasu thawai asingba loina bibo isanu thawai asingba chawdona changbi bo isanu thawai asingba fangdaba christian di kanade thawai asingba ipado kaubiu adom Yesu Krista gi mingda Yesu Krista na thakrabani thawai asingba yaudragadi shonnai khoi bu khangde ai Christian ni hairaga thawai asingba ngonda yaudragadi ai khangde thawai asingba adom da lerakpa matam da kari adom da lakani adom da panung da nuksirakani adom da sauramba yengthiramba mi kado ado nuksirakani aduga Yesu Krista da adom thagajarakani hallelujah thagajari ba o kanam phat khidraba ai bui pa nam phattaba matik chadaba ai gi pusida phattaba myam tawram masipa nang na ingon da norok thada ga tabai mahutta nang oina shiraga ai bu kan bi rei panam thagajari harakani thagajari myam akoigi Ratan Dev Burma come to pray together peace for our Manipur hallelujah matam chupada haizari thawai singbai pagi pangal-dagi ramda Manipur da ingta chithaba lakpa oisanu tekta kaidaba misingna atai thukan bidaba su oisanu thagachari mayam ai live se losinjarage aigi person sisu one person khakta ngaikre ngasigi live tabiriba yengbiriba punamak pu thagachari comment tawbiraba punamak pu thagachari aduga karigumba adomna Jisu gi maramda yamna khangdaba taragadi chanbiduna Holy Bible amutang pabiu New Testament gi Bible dom tang lauraga Jisu na lakhiba matungi do amutang pabiu aduga ishorna dom da soidana sokpigani thagachari tekta kaidana thambi boisanu iramda Manipuri thajithaba boisanu setna khaina ba mat leitasanu lekimda leirwa ima ba hungikil naw je jalsing yum da jinba yana bagi damta
ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯅ ꯍꯥꯂꯦꯂꯨꯌꯥ ꯑꯃꯦꯟ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯕꯁꯤ ꯊꯥꯒꯠꯆꯔꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯒꯅꯤ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯒꯅꯤ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯣꯝꯒ ꯂꯣꯏꯅꯕ ꯑꯩꯒ ꯂꯣꯏꯅꯕ ꯏꯃꯥꯅꯨꯑꯦꯜ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯏꯄꯥꯅꯤ ꯍꯥꯂꯦꯂꯨꯌꯥ ꯑꯃꯦꯟ